Mayam Bahan Mamakta, Kali Taram of Cherry, I see my young from the Kudotan, the Gadori of Filamasi Mamina, July. Filamasi Hindi da Dangerous Kilari Hana, Dubbing Sufum Bigani. Movie is 2002 movie near Tuga, Filamasi producer S. Radhakisna. Director Trivikram Srinivas. Movie is here with a 7.2 funky. Google users in 74% like to movie money. Movie is a sectum lang ni Rabindra ki sectum ta Allu Arjun. Film is Ravi Hana Khane. Madhu ki sectum ta Eliana De Cruz. Aduga Bittu ki sectum na Bollywood star Sonu Sood. Movie is a horror matam da Bang ama uli. Bang is the Visa deposit of matam da. Interest na chawna pi haidana mafam asida mi kya laktuna pasha thamda honarami aduga pasha thambada interest yamna kaabgi nabida singa sina loipana bida do warami mafam aduda Rabindra gi mapasu lupa lang manga thamtuni haiduna lakrami madam mamana bana nangi paisa se nangi nachana pagi laik tambagira natraga nachana pagira haiduna hanglami madam Rabindra gi mapana kalamta gi nate masigi paisa sirine isanu pilhong pagi ni haiduna harami Ravi Mapana Lupa Lamanga deposit hector matam da Bengadugi upon Basem Pharmacy, Puna Lupa Karol, Jamu Yang Hitakirami. Madragi de Vayam see Kuba Kunaraki, Kuba Kunarip Sekarikino Haiduna, Ravi Mapana Hamumatam Adomna, depository was a moment to Galona, Bengasida Puna, Lady Papisasi, Lupa Karol, Jamu Yang Hitaki, Maramadura Mayam see Harao Hontolibini Haiduna Harami. Madura Rabi Mapana, Adu Taraga de Mana Piro Haidun Hangami, Mother Benki Meduna, Mana de Piro Edubu, Recipo in a pigini Haiduna Harami. Benki Menajaraduna, Chairman the Pau Piraduna, Karo Chamo Yankashure Haidun Harami, why do Taumatam the Chairman du Yan Haraujami, Chairman du Yan for Mediodam Day. Chairman Sigmamina, Watara Sana Kopi Eduga, Mahana, Mika Nectuna Lerami, neighbor missing a do, Betugi Gang Kanguni. Watara Haraki, Benka Punchalabamatunga. Tamadida, Karoli Singamaga, Jangwa Sitan Magam Labani. Sedum Singato Puna Tamtaragadi, Jingamagum the Wangani, Taina in a gown in Matamda, Equagi, Lammaker Jama Mulerami, Madura in a Kakatuna Ying, Duna Lake Matamda, Uribasara say, I Kong Paki Makata Rentaming money. Sedum Singasila Taragadi, Mona, Pawara to Lagani, Haina Haina Tanjada, Makogi May Sulaglami. I know Matru Matamda, Karoli Singamadi in the Jangani. Madura Bitugi Manon Pala Haraki, Tabona Kuna Toraga Pishanan upon the river. Madura Giamin and Bitudo Unzelaga, Yangunang in an own paze, we get some money. Yangunang in a Yamana Pishazi Huram Patarakasu, Mark Matoa Sidikana and Yanikamura. Tanjadrum of home to the Palm Changlami, Madura Gidi, Chairman and Haraki, Masila Pase, Mima Mixe, Travel Mutikawi. India sit a quite follow a travel agency Halibani. Marana Kogi, passport some visa Sargani, Adugana Koipo, Tabagadulor, Matuda, in Daguma Pana target tripani. Adugana Kogi Lupakaro, Jawatra, Nakoina Kogi, Swiss account that Haradapani. Badurichi Aminaduna, Lala Donzalaga Haraki, Karamada Sitchangi, Stair Will Changi, Ger Changi, Adubukwadi Maru Ribadi, Petrolni, Adugana Kogi Petrol City, ain't Oidipani. Bituna Mark Manala Palala Bogoxiladuna, Lala Haraki, Lala. Aku se local hang mengucap pemilu itaragasune. Mahal aku polis tagi kan mengam trebani. Maduragi di bituna chairman da karam kana thaba se pantok se hari beno haidun hanami. Mada chairman aduna paisa sing se nithoka banu itade reserve bank talo na chakrani. Madura bituna haraki adu itaragadi thaba se ngasima pantok kana phagani. Chairman aduna haraki maduri khar thumandra. Paisa tambadabu yamna kuina changoi wani adubu paisa huramdadi yam kuina changloi haiduna bituna harai. Maramadura ngasi iraina min maksida huranga dabni haiduna harai. Bitugi nusina jabanu PSC manasu pangi aduga maron su thoklamde maramaduna bituda mahana sign language season aduna karino haiduna hangma matamda ngasi se iraina min oi aduga paisa singa dudi mande namita loina reserve bank da thamgrani na hai maramaduna ngasi mak paisa singa do lutto pasaka tripni haiduna haraki madudai de mahakini pituna haraki nakoina bank lutto pasapa matamda mini paneu Mini pano, amana mabu masakang the boy gedabani. Aduga plan singado, nangi plan in Sukangan Bayadi. Maki girlfriend ado, Bituna Yamanu Shize Yaduna, Man have a Kutamagloina Yay, Maramaduna Bituna, Maki missing da, Mini pan uso duga, amana mabu Kangna Bayadi, Aduga plan say, Agine Habisuyadi hadn't harami. Bitugimanon Palala Haraki, Mapoma to the security and the tight Wanamani. Adamotabo Bituna Hari, I will Favangamba, Mikan up the lady. Bituna Why do High Highness Homnakanda, Allu Arjun, Habiti, Rabi Tolaki, Mark,
ยุมมาทักตานงชูบมาตั้งแต่พีหลบทัดนั้นเลยรำมันเองระบีมาส่งมาคิมาปาสีกาเฮนะหมดจันดารำเดมาป้านะมาฮักพุทธวักสุนิงดีหายตัวน่ะตัดตนังงานตัวเลยตัวก็ภาษาตันเดให้ไปส่งงานละมีระบีมานะดีระบีเสียนลุ้นตกใจตัวก็มาป้านะมาซาดียามฟาราบนิยงเฮโร่สาตัวเลยหายตัวหากีมาดูมาฮักคิมาชนปีตัวน่ะมาฮักฮักจังเสียอุลตัวน่ะไอ้ยี่มานะบิสิงเสียอิมเพรสตัวเลยละมันนี่ว่าให้ดูตามาตั้งแต่มาฮักมานี่บัวนั่งสิเด็กดีอิมุงเดาวักตัวพูดลิลเลยหายตัวหากีมาคุยเลยกันสูมีกี่มุงเด็กกะลีเตาตะเกียให้ไปซื้อยังชนะไปแต่เมื่อตาดูปีนี้เลยมีดูปีนี้ตัวน่ะมาคุยมาโตตัวยิงตัวนั่นเลยมีระบีมาป้านะระบีตาให้เลยดูมีทางพังยีเทียนเทียนตัวมีตัวก็ตัวมันก็ไปซื้อเทียนหาวลีมาหาพลักกระดาษเสียอายุงตาดาเย็นหาวปั๊มมาตั้มตาหาวละกันแต่พลักกระดาษนี่มาดูระบีนหากีเย็นดงตาหาวลีนักกระดาวีมาสมีเนี่ยตั้มจะบิริดดีนั่นปามสิกรีโนให้ตัวนั้นมาป้านะหงมาตั้มตาระบีน่ะไอ้ดิมิดเดิลคลาสเกียร์จำบุญสีจะปามเดโมลจะตัวนั้นปวดเลยปะมีโนออฟเฟอร์ปีดีดิสคอนปีดีให้ตัวนั้นก็เลยปามเดไอ้ที่ซินีมาฮอลล์ฟิล์มยังตาละก็สู้ไอ้เนี่ยพัมลิบโรดปลอยน่ะหางบุตรเนี่ยปามเสียที่เกี่ยวกับไปแต่เมื่อตาคิวก็เลี้ยงบุตรปามเดมันจะมาป้าตัวน่ะดูแต่ละนั่งกุนดาวเหรอตัวน่ะนั่งกุนดาวแต่ละก็ดีซินีมาฮอลล์ตัวน่ะนั่งจับมุมมาตั้มตามาพ่อมาตัวมีขนาดตัวเลยรวยประชาชนเปิดสิบุยามมาไล่ไปแต่ตัวนั่งคลิปสเกย์กินเนาะตอนเช้าตัวมาชนปีน่ะซินีมาอย่างตัวนั่นเลยมีซินีมาอย่างบัดซินีมาฮีโร่ตัวน่ะแต่โลกก็มาหากีประชาชนเปิดเสียยามมาลูบัตรวันที่ให้ตัวน่ะให้เปิดดูที่พิธีกิจตาร์กีมันจะมาป้าตัวน่ะกันน่ะให้หนูให้ตัวน่ะให้เปิดมาตั้มตาฟิล์มฮีโร่น่ะให้เป็นให้ตัวน่ะให้กีมาจานปีน่ะมาส่งมาว่าสิฟิล์มตัวขัดจันนี่ให้ตัวมาป้าน่ะให้มีมันจะมาจานป้าตัวน่ะให้กีมาให้บ่ผมสิตะบัวอารามก็ยาวเกินเนี่ยมันเลยมาป้าน่ะว่ามาขัดตาร์กีมีเว็บในประชาชนบัดว่าเอาหน้าถึงในบังอัลตัวนี้อะไรกี่ฟิล์มมันตัวน่ะฮีโร่ตัวน่ะมาให้กีไอ้นี่จะหิมังอาดลายังเคยตานบังคับกันนี่มาถึงเราวินัยไอ้ที่ปุ่งกันนี่เด้อลูกปลาอมลิตานบังคับกันนี่ว่าให้รู้ตามาตัวน้องป้าตัวนี้ยามนั่งอะไรตัวนั้นหายนั่งหายไปเส้นพัมมาตัวเดียไอ้ยี่ทามาริกิโตลบนี่มาดูกี่หายไปเส้นพัมมาตัวเดียไอ้กูเนี่ยดินุมิจามกับคนนี่อะดูก็นั่งนมาดูสมมติว่ามีจามกับคนแล้วตามบังคับกันนี่หายไปนี่เนี่ยว่าให้รู้ตามาตั้มตาเล็กไอ้กันปีนี้ตัวน่ะงำคินี่มาสินุป้ามาซาเสียยามเราฟ้าวันนี้หายตัวหายแล้วมีมาจานไปว่าให้รู้ตามาตั้มตามาป้าตัวนั้นหายขี้फरे दो तारा गति से लुपा लिंग तरह से पूरा दुगा मशीन नंगी पछा तान बगी शंको को जरूर हाथ दुना रखी मधुर मचान पीतना आई फिरोन ले दमत लुपा लिंग पीओ फाव यादे ममान हरखी नंदी ने पछा मांगन तौरीब माली पछा तानबी पीरिसे रवि पैसा पाखलदना मफम थोलखी मांग थोलप मखोई लेकाई नुपी अनी थेनरमी मधुर महान हरखी इने अखोई मुंग तौरीब से रियलिटी शो बिग बॉस की टाइपने खलीब्रा मदन पीनी तो है कि अखोई इमुंग दिने रियलिटी शो से येंग फंगदे तो येंगलिबनी रबी थोलप मफम नोंग याम कन्न चूदना लेरमे मदुदा बितुसु माकी गेंग अदुबु गायदुना लेरमे मफम मखोय निमक पुन्ना गायमिनरमे मदुदैदि बितु की गेंग की पार्टी अदु माकी गाड़ी दु पुदन लाक्तमे बितु गाड़ी मथक काखतकी मदुरा रबीना अइसु मफम मद थिंबिरमु हादुना हरमे बितुना रबीबु लाओ लाओ हादुना गाड़ी दु काखललमे बितुना गाड़ी मनुंग रबीरा नंग चलिब से कायदनो नोंग सुक याम कन्न चुरम मतम सिदा पार्टी चलिब्रा रबी नारकी लायब खोनबु करमना पार्टी तौदुनो बेटिंग तो चलिबनी हौजिकती आईपीएल की सीजन नीदना मदगी बितु नारकी ए पिखरब शहर सिदा बेटिंग तौब्राने रबी ने खरा कागलब तौना हरकी पापसिदा थानरिब पैसा से स्टेट असिगी एनुअल बजट की जो हेना याम में चावी मदर बितु नारकी पुलिस ते कैम तौदब्रा तुमदुना लेब्रा मदर रबी नारे पुलिस ने कैम तौदे मफम सिदने बेंग लुट तौरबसु मोइदि तुमिन दुम लेदुरिबनी वहारुता मतन बितु मोमो नोचरमी मदमदे मखोने लागदिबा से बेंग लुट तौबनी रबी मा के एड्रेस तु यौरे हादुना गाड़ी दु खामलदुना मफम अदुलगी चटखिनबा तौरमे मल थोलप मतमदा बितुगी मी मना नंगना थारिबा पैसादो मीनगा हुरांखिनी को हादुना हानमे वहारुता मतमदा रबीना हरे मफम सिददि केम तौरोदा आंगोना बुकना करी तौनीगे मदगिदि बितुगी नुपादुना मोहरखी हुरान बसे वार्निंग पीरग हुरान दबनिको मदगी रबीन हरे सिगरेट की पैकेट सु वार्निंग इरिबनी अदुबु खंखंगना दुम थगलिबनी अदुबु आइदिने वार्निंग पीगे पीरोरा अंगोना बुलाकचबा यावरादिने आइदि लेन खक्तोय रबीना गाड़ी मनुंग अदुदा फमना रुबिक्स क्यूब अमा सॉल्व तौरमनी अदुगा महांगना गाड़ी दुदि कुमथबा मतमदा रुबिक्स क्यूब अदु लंगचलमी रुबिक्स क्यूब अदु उबा मतमदा बितुगी मी अदुना आइदि मसी सॉल्व तौरनबा होनबदा था अहुम मरि चंगमनी अदुबु महाक्ति मिनिट 5 सॉल्व तौरमगा सकरेने रबी महाक फबदुरु यौरखिरमे अदुगा मफमदुरा महाकी मरुपका थेंगरमे मरुपका थेंगनबा मतमदा धोनी आउट ओइगरब्रा हाइदुना हंगलामी
ꯃꯗꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞꯗꯨꯅ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯏꯂꯨ ꯇꯥꯕ ꯃꯇꯝꯗ ꯔꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯔꯕꯤꯅ ꯄꯞꯄꯗꯨꯒꯤ ꯃꯦꯅꯦꯖꯔꯒ ꯎꯅꯔꯗꯨꯅ ꯄꯩꯁꯥ ꯀꯌꯥ ꯊꯥꯅꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯅꯥꯗ ꯊꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯗꯨ ꯈꯪ ꯇꯥꯔꯒꯗꯤ ꯑꯩ ꯉꯁꯤꯁꯤꯗ ꯄꯞ ꯍꯥꯡꯗꯨꯅ ꯂꯩꯔꯤꯁꯤ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯕꯤꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯙꯣꯅꯤꯅ 6 ꯍꯩꯕ ꯃꯇꯝꯗ ꯂꯨꯄꯥ 12,000 ꯊꯥꯎ ꯂꯥꯛ ꯑꯃ ꯐꯪꯒꯗꯕꯅꯤ ꯔꯕꯤꯅ ꯄꯣꯔꯛꯂꯤꯕ ꯄꯩꯁꯥꯗꯨꯗꯤ ꯁꯨꯝꯅꯗꯒꯤ ꯂꯨꯄꯥ 10,000 ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯨꯄꯥ 12,000 ꯍꯥꯏꯖꯜꯂꯗꯨꯅ ꯙꯣꯅꯤꯒꯤ 6 ꯍꯩꯕꯗ ꯄꯩꯁꯥꯗꯨ ꯊꯥꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯌꯥꯝꯅ ꯊꯥꯕ ꯅꯨꯄꯥ ꯑꯃꯁꯨ ꯄꯩꯁꯥ ꯃꯥꯡꯂꯗꯨꯅ ꯌꯨꯡꯗꯨꯅ ꯂꯩꯔꯝꯃꯤ ꯙꯣꯅꯤꯅ ꯇꯟꯖꯥꯗꯨ 6 ꯍꯩꯔꯛꯈꯤ ꯔꯕꯤ ꯄꯩꯁꯥ ꯐꯪꯂꯅꯤ ꯂꯥꯛ ꯑꯃ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯗꯛꯇꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯗꯨꯅ ꯕꯦꯠꯇꯤꯡ ꯄꯞ ꯑꯗꯨ ꯅꯣꯔꯃꯦꯜ ꯄꯞꯇ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯄꯨꯂꯤꯁ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯔꯦꯗ ꯇꯧꯔꯝꯃꯤ ꯔꯦꯗ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥ ꯀꯌꯥ ꯈꯣꯝꯒꯠꯄ ꯉꯝꯈꯤ ꯄꯨꯂꯤꯁꯁꯤꯡꯅ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯄꯤꯔꯒ ꯃꯍꯥꯛꯀꯤ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯕꯤ ꯃꯊꯟꯇ ꯃꯃꯣꯟ ꯅꯣꯛꯂꯛꯈꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯅꯪꯅ ꯅꯣꯛꯂꯤꯕꯒꯤ ꯃꯔꯝꯗꯣ ꯀꯩꯅꯣ ꯍꯥꯏꯔꯛꯇ꯭ꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯕꯤꯅꯗꯤ ꯄꯞ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯊꯥꯔꯛꯂꯤꯕ ꯑꯁꯦ ꯕꯤꯇꯨꯅ ꯊꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇꯨꯗ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯤ ꯈꯔꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅꯤ ꯅꯈꯣꯏꯅ ꯁꯤꯗꯩꯗ ꯄꯩꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯈꯣꯏꯗꯤ ꯕꯦꯡ ꯂꯨꯠ ꯇꯧꯕ ꯆꯠꯈ꯭ꯔꯦꯗꯅ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯅ ꯍꯥꯏꯈꯤ ꯅꯪꯅ ꯑꯁꯨꯛ ꯊꯥꯖꯅ ꯍꯥꯏꯔꯤꯁꯤꯅ ꯀꯝꯗꯧꯅ ꯁꯍꯔ ꯑꯁꯤꯒꯤ ꯄꯨꯂꯤꯁ ꯑꯅꯝꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯍꯦꯟꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯕꯅꯤꯅ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯦꯡ ꯑꯗꯨꯗꯤ ꯀꯅꯥꯝꯇꯅ ꯁꯦꯟꯅꯕꯤꯅꯕ ꯂꯩꯔꯝꯃꯔꯣꯏ ꯑꯩꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯃꯪꯀꯤ ꯀꯦꯞꯁꯤꯡ ꯌꯥꯎꯏ ꯃꯃꯥꯏ ꯀꯨꯞꯅꯕ ꯋꯥꯌꯔ ꯀꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯌꯔ ꯀꯇꯔ ꯑꯆꯧꯕ ꯀꯌꯥ ꯌꯥꯎꯏ ꯑꯗꯨꯒ ꯂꯣꯀꯔ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯑꯆꯧ ꯀꯌꯥ ꯃꯔꯨꯝꯁꯨ ꯌꯥꯎꯏ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯏꯗꯅꯦ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯑꯝꯇ ꯎꯗꯦ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯉꯥꯛꯇꯅꯤ ꯎꯔꯤꯕ ꯑꯁꯦ ꯑꯁꯨꯛ ꯅꯣꯡ ꯀꯟꯅ ꯆꯨꯈ꯭ꯔ ꯃꯇꯝꯁꯤꯗ ꯀꯩꯗꯧꯕꯒꯤꯅꯣ ꯃꯈꯣꯏꯅ ꯊꯣꯛꯂꯛꯂꯤꯕꯗꯨꯕꯨ ꯕꯦꯡ ꯑꯗꯨꯗ ꯕꯤꯇꯨ ꯍꯨꯏ ꯒꯦꯡ ꯑꯗꯨ ꯊꯨꯡꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯑꯃꯕꯨ ꯃꯈꯣꯏꯅ ꯀꯧꯁꯤꯜꯂꯗꯨꯅ ꯆꯨꯞ ꯆꯝꯒꯤ ꯃꯩꯈꯦꯠ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯩꯈꯦꯠ ꯆꯝꯂꯤꯉꯩ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯋꯥꯌꯔ ꯀꯠꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯌꯔꯁꯤꯡ ꯑꯗꯨꯕꯨ ꯀꯛꯊꯠꯂꯗꯨꯅ ꯕꯦꯡꯒꯤ ꯃꯅꯨꯡ ꯇꯝꯅ ꯆꯪꯂꯛꯈꯤ ꯕꯤꯇꯨꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯀꯦꯃꯦꯔꯥꯒꯤ ꯋꯥꯌꯔꯁꯤꯡ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ ꯃꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯁꯦ ꯄꯨꯟꯅ ꯃꯤ ꯀꯌꯥꯅꯣ ꯃꯤ 9 ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯣꯏꯗꯣꯔꯤꯅꯦ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯪꯕꯨ ꯍꯥꯠꯇꯣꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯈꯤꯔꯝꯃꯤ ꯕꯤꯇꯨꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯍꯥꯛꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯂꯗꯨꯅ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯑꯣꯏꯕ ꯑꯗꯨꯅꯤ ꯃꯈꯣꯏ ꯕꯦꯡ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯆꯪꯂꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤꯗꯤ ꯕꯦꯡꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯂꯣꯀꯔ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯗꯨꯅ ꯃꯈꯣꯏ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯂꯣꯠꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯕꯤꯇꯨꯒꯤ ꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯕꯦꯡ ꯑꯗꯨꯒꯤ ꯂꯣꯀꯔ ꯑꯗꯨ ꯍꯥꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯩ ꯆꯤꯡꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯕꯤꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯕꯦꯡꯀꯤ ꯁ꯭ꯇꯥꯐ ꯈꯔ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏ ꯊꯤꯔꯨꯁꯣ ꯑꯗꯨꯒ ꯁꯣ ꯁꯤꯖꯤꯟꯅꯔꯒ ꯍꯥꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯣꯛꯂꯛꯈꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯤꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤ ꯑꯃꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ 2 ꯑꯃꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯃꯤ 2ꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤ ꯁꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯑꯣꯡ ꯑꯗꯨ ꯕꯤꯇꯨꯅ ꯍꯥꯠꯄ ꯃꯥꯜꯂꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯈꯨꯠ ꯊꯣꯡꯅꯔꯝꯃꯤ ꯈꯨꯠ ꯊꯣꯡꯅꯔꯛꯄ ꯃꯇꯨꯡꯗ ꯕꯤꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯍꯥꯠꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯣꯠꯒꯟ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯕꯤꯇꯨꯅ ꯅꯣꯡꯃꯩꯅ ꯑꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯠꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗꯤ ꯕꯤꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯁꯤꯔꯤꯅꯤꯋꯥꯁꯄꯨ ꯀꯧꯔꯝꯃꯤ ꯁꯤꯔꯤꯅꯤꯋꯥꯁ ꯍꯥꯏꯁꯤ ꯕꯦꯡꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯃꯛꯅꯤ ꯃꯍꯥꯛꯅ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯆꯪꯂꯗꯨꯅ ꯃꯦꯅꯦꯖꯔꯕꯨ ꯀꯧꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯣꯛꯂꯛꯇ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯊꯣꯡꯗꯧꯅ ꯊꯤꯜꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯀꯤꯃꯟꯈꯤꯗꯨꯅ ꯂꯣꯀꯔꯒꯤ ꯁꯣꯗꯨ ꯕꯤꯇꯨꯗ ꯁꯤꯟꯅꯔꯝꯃꯤ ꯁꯣꯗꯨ ꯂꯧꯔꯗꯨꯅ ꯕꯤꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯊꯣꯡ ꯍꯥꯡꯂꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯃꯌꯥꯝꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯇꯨꯅ ꯅꯣꯡꯃꯩ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯪꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯠꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯂꯥꯛꯄꯗꯤ ꯃꯤ 9 ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ 2 ꯈꯛꯇ ꯉꯥꯏꯔꯦ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯇꯣꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯠꯂꯣꯏ ꯀ꯭ꯔꯦꯟꯒꯤ ꯗ꯭ꯔꯥꯏꯚꯔꯅ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯦꯟꯗꯨꯗꯒꯤ ꯌꯣꯠꯇꯨꯝ ꯑꯆꯧꯕ ꯑꯃꯅ ꯄꯩꯁꯥ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯐꯂꯥꯡ ꯑꯗꯨꯗ ꯊꯣꯝꯖꯤꯟꯈꯤ ꯑꯗꯨꯒ ꯀ꯭ꯔꯦꯟꯒꯤ ꯕꯣꯜ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯊꯣꯝꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯕꯤꯇꯨꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯗꯨꯅ ꯀ꯭ꯔꯦꯟ ꯇꯧꯔ ꯆꯤꯡꯊꯣꯔꯛꯈꯤ ꯑꯗꯨꯒ ꯀ꯭ꯔꯦꯟꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯂꯥꯂꯥ ꯀꯧꯗꯨꯅ ꯇ꯭ꯔꯛ ꯑꯃꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯍꯟꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯕꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯏꯅꯣꯚꯥ ꯀꯥꯔ ꯑꯃ ꯃꯩ ꯊꯥꯟꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ
ꯃꯁꯤ ꯀꯥꯔꯁꯦ ꯇꯥꯟꯅꯔꯨꯅꯨ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯑꯗꯨꯒ ꯃꯁꯤ ꯀ꯭ꯔꯦꯟꯁꯦ ꯁꯤꯖꯤꯟꯅꯗꯨꯅ ꯕꯦꯡꯀꯤ ꯐꯂꯥꯡ ꯊꯨꯒꯥꯏꯈꯤꯕꯅꯤ ꯀ꯭ꯔꯦꯟꯁꯦ ꯍꯥꯏꯗꯨꯅ ꯂꯩꯕꯁꯦ ꯌꯦꯡꯉꯨ ꯃꯁꯤꯗ ꯒꯥꯔꯤ ꯆꯀꯥ ꯃꯃꯤ ꯈꯔ ꯇꯥꯔꯤꯕꯁꯦ ꯇꯥꯇꯥꯒꯤꯅꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯁꯤꯗ ꯍꯥꯞꯇꯨꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯇꯥꯇꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤ ꯇꯥꯇꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯕꯤꯇꯨꯅ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯄꯨꯂꯤꯁꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯑꯗꯨꯅ ꯅꯪ ꯗꯝꯄꯤꯡ ꯒ꯭ꯔꯥꯎꯟꯗ ꯄꯩꯁꯥꯗꯣ ꯂꯣꯠꯇꯨꯅ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯥꯂꯥꯟ ꯗꯝꯄꯤꯡ ꯒ꯭ꯔꯥꯎꯟꯗ ꯄꯩꯁꯥꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯄꯩꯁꯥꯗꯨ ꯐꯠꯇꯍꯧꯗꯦꯅ ꯀꯨꯞꯁꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯐꯤ ꯃꯆꯦꯠ ꯑꯃꯒ ꯄꯩꯁꯥ ꯃꯆꯦꯠ ꯑꯃꯒ ꯄꯥꯏꯗꯨꯅ ꯔꯕꯤꯒꯤ ꯒꯥꯔꯤꯒꯤ ꯋꯤꯟꯁꯤꯜꯗ ꯅꯞꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯒꯥꯔꯤ ꯄꯨꯊꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯟꯈꯤꯔꯝꯃꯤ ꯕꯤꯇꯨꯅ ꯂꯥꯂꯥꯗ ꯄꯨꯂꯤꯁꯅꯅꯦ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯂꯣꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯥꯂꯥ ꯄꯨꯂꯤꯁ ꯇꯝꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯄꯨꯂꯤꯁꯇꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯂꯥꯂꯥꯒ ꯊꯦꯡꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯨꯠ ꯊꯣꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯔꯕꯤꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯕꯤꯗꯤ ꯃꯤꯅꯤꯠ 2ꯗ ꯉꯥꯏꯔꯝꯃꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔ ꯂꯥꯛꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯕ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯌꯣꯠꯆꯩ ꯑꯃꯅ ꯀꯛꯈꯤꯔꯝꯃꯤ ꯔꯕꯤꯅ ꯌꯣꯠꯆꯩ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯌꯨꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯂꯥ ꯍꯟꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯑꯃꯨꯛꯁꯨ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯔꯕꯤꯅ ꯂꯥꯂꯥꯕꯨ ꯌꯨꯡꯂꯤꯕ ꯌꯣꯠꯆꯩ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯌꯨꯡꯂꯒ ꯍꯥꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯕꯤꯇꯨꯅ ꯂꯥꯞꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯄꯨꯂꯤꯁ ꯀꯌꯥꯅ ꯇꯥꯟꯅꯔꯛꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃ ꯊꯣꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯣꯛꯇꯨꯅ ꯇꯥꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯥꯗꯣ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯩꯁꯥꯒꯤ ꯋꯥꯐꯝ ꯊꯥꯗꯣꯛꯎ ꯅꯪꯅꯅꯦ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯁꯦꯟꯐꯝꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯟꯐꯝꯅꯤ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯅꯪꯅꯅꯦ ꯃꯤꯅꯦ ꯍꯥꯠꯂꯨꯔꯤꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯇꯥꯔꯒꯗꯤꯅꯦ ꯅꯪ ꯁꯣꯏꯗꯅ ꯆꯦꯟꯅꯔꯅꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯊꯥꯗꯨꯅ ꯔꯕꯤꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯔꯕꯤ ꯃꯌꯨꯝ ꯌꯧꯈꯤꯗꯦ ꯃꯍꯥꯛ ꯕꯦꯟꯗꯔ ꯑꯃꯗ ꯂꯥꯛꯈꯤꯔꯝꯃꯤ ꯕꯦꯟꯗꯔꯗ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ 3-4ꯅꯒ ꯊꯤꯜꯂꯛꯏꯅꯦ ꯃꯥꯁꯦ ꯌꯥꯝ ꯆꯥꯎꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗ ꯀꯨꯝꯊꯔꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ VIP ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯍꯥꯏꯅ ꯔꯕꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯪꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯤꯡꯖꯦꯟꯗ ꯌꯦꯡꯖꯕ꯭ꯔꯅꯦ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤꯗꯤ ꯃꯤꯡꯖꯦꯟꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯅ ꯍꯦꯔꯣ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯅꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯊꯛꯄꯅ ꯑꯩꯅ ꯊꯛꯂꯒ ꯉꯥꯎꯕꯅ ꯃꯥꯅ ꯉꯥꯎꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅ ꯕꯤꯇꯨꯒꯤ ꯐꯣꯇꯣ ꯀꯌꯥ ꯀꯥꯞꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯣꯔꯠꯅ ꯖꯦꯜꯗ ꯊꯝꯅꯕꯒꯤ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯕꯤꯇꯨꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯅꯕꯤ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯒꯥꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯕꯨ ꯍꯥꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯇꯨ ꯇꯥꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯕꯤꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ ꯕꯤꯇꯨꯅ ꯃꯍꯥꯛꯅ ꯂꯣꯠꯆꯔꯝꯕ ꯄꯩꯁꯥ ꯑꯗꯨꯕꯨ ꯂꯧꯈꯠꯅꯕꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯗꯤ ꯐꯠꯇꯕ ꯍꯧꯗꯤꯅꯤ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯠꯇꯕ ꯍꯧꯗꯤ ꯃꯌꯥꯝ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯇꯥꯜꯂꯨꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯑꯁꯨꯝꯅ ꯃꯩ ꯊꯥꯗꯣꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯆꯥꯛꯆꯔꯝꯃꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯔꯕꯤꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯔꯕꯤꯗ ꯁꯥꯎꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯣꯐꯤꯁꯔ ꯑꯗꯨ ꯔꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯕꯤꯇꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯕꯤꯗ ꯇꯝꯂꯝꯃꯤ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯂꯣꯠꯇꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯊꯥ 4-5ꯁꯦ ꯃꯐꯝ ꯑꯃꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯋꯤꯠꯅꯦꯁ ꯔꯤꯂꯣꯀꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ ꯅꯪꯒꯤ ꯃꯃꯤꯡ ꯑꯇꯣꯞꯄ ꯄꯤꯒꯅꯤ ꯂꯝ ꯑꯇꯣꯞꯄꯗ ꯊꯝꯒꯅꯤ ꯃꯇꯝ ꯈꯔ ꯈꯛꯇꯒꯤꯅꯤ ꯕꯤꯇꯨ ꯐꯥꯔ ꯃꯇꯨꯡꯗ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯔꯕꯤꯅ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯒꯅꯤ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯅ ꯏꯕꯨꯡꯉꯣ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯨꯅꯤꯅꯦ ꯏꯄꯥꯅ ꯄꯥꯝꯂꯤꯕꯁꯦ ꯃꯗꯨꯗꯒꯤꯗꯤ ꯔꯕꯤꯅ ꯑꯩꯕꯨ ꯗꯨꯕꯥꯏꯗꯔ ꯑꯃꯦꯔꯤꯀꯥꯗꯔ ꯀꯥꯏꯗꯅꯣꯝ ꯊꯥꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯃꯄꯥꯟ ꯂꯝꯗ ꯊꯥꯕꯗꯤ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯕꯨ ꯊꯥꯅꯤ ꯊꯥꯔꯕꯗ ꯑꯦꯂꯥꯕꯥꯗ ꯐꯥꯎꯕꯗꯤ ꯊꯥꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯥꯊꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯦꯂꯥꯕꯥꯗ ꯇꯥꯟꯅ ꯂꯥꯛꯄꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯑꯗꯨꯁꯨꯛꯄꯨꯗꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯣ ꯋꯤꯠꯅꯦꯁ ꯔꯤꯂꯣꯀꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯥꯏꯅ ꯑꯣꯟꯊꯣꯛ ꯐꯖꯅꯗꯤ ꯊꯣꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯑꯗꯣꯝꯅ ꯑꯩꯕꯨ ꯊꯥꯖꯕ ꯊꯝ ꯇꯥꯔꯒꯗꯤ ꯑꯩ ꯄ꯭ꯂꯥꯟ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯔꯕꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯂꯗꯨꯅ ꯁꯤꯕ ꯁꯥꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯣꯇꯣ ꯀꯥꯞꯄ ꯃꯇꯝꯗ ꯄꯣꯁ ꯇꯧꯔ ꯀꯥꯞꯂꯝꯃꯤ ꯑꯗꯨꯕꯨ ꯁꯤꯕꯒꯤ ꯁꯛꯇꯝꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯐꯣꯇꯣꯗꯣ ꯀꯥꯞꯂꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯦꯂꯥꯕꯥꯗꯇ ꯑꯩꯈꯣꯏꯒꯤ ꯕꯦꯁꯃꯦꯠ ꯑꯃ ꯂꯩꯕꯅꯤ ꯃꯃꯤꯡꯅ ꯁꯤꯇꯥꯔꯥꯝ ꯀꯧꯕꯅꯤ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯀꯤꯒꯟꯕꯅꯤ ꯕꯤꯇꯨꯒ ꯅꯪꯒ ꯁꯨꯃꯥꯏꯅ ꯇꯧꯅꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯦ ꯃꯉꯣꯟꯗ ꯇꯝꯂꯨꯅꯨ ꯄꯥꯈꯠ ꯆꯥꯎꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯇꯨꯅ ꯈꯕꯔ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯅꯤꯅ ꯍꯣꯠꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯑꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯑꯦꯂꯥꯕꯥꯗꯇ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯗꯨꯕꯨ ꯊꯥꯡꯒꯠꯂꯗꯨꯅ ꯏꯁꯣꯔ ꯅꯪꯅ ꯃꯁꯤꯒꯤ ꯅꯣꯡꯃꯩꯁꯦ ꯑꯃꯨꯛꯇꯐꯥꯎ ꯁꯤꯖꯤꯟꯅꯍꯟꯗ꯭ꯔꯤꯕꯁꯦ
ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯦꯟ ꯅꯨꯄꯥꯅ ꯁꯔꯤꯛ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯃꯗꯨꯅ ꯁꯔꯤꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯕꯥꯏ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕ ꯃꯤꯅꯅꯦ ꯁꯔꯤꯛ ꯑꯁꯦ ꯌꯨꯝꯈꯠꯂꯒ ꯄꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯄꯨꯕ ꯃꯇꯝꯗꯗꯤ ꯎꯞꯊꯔ ꯄꯨꯔꯕꯅꯤꯅ ꯃꯈꯣꯟ ꯇꯥꯔꯕꯅꯤꯅ ꯐꯥ ꯊꯥꯕ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯕꯥꯏ ꯅꯪꯗꯤ ꯌꯥꯝꯅ ꯈꯪꯖꯔꯤꯅ ꯍꯨꯔꯥꯟꯕꯁꯤꯡꯁꯦ ꯇ꯭ꯔꯦꯅꯤꯡ ꯅꯪꯅ ꯂꯣꯏ ꯄꯤꯔꯗꯤ ꯐꯒꯗꯕꯅꯤ ꯁꯤꯇꯥꯔꯥꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯩꯁꯦ ꯄꯨꯡ 9ꯗ ꯃꯤ ꯑꯃ ꯑꯣꯛꯂꯨꯒꯗꯕꯅꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯕꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯃꯄꯥꯟ ꯊꯣꯛꯇꯨꯅꯤ ꯍꯥꯏꯗꯨꯅ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯣꯐꯥꯗ ꯂꯪꯊꯣꯛꯂꯝꯗꯨꯅ ꯕꯥꯠꯔꯨꯝ ꯇꯥꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯤꯇꯥꯔꯥꯝ ꯃꯇꯩ ꯃꯅꯥꯎ ꯃꯕꯥꯅꯤ ꯀꯅꯥꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯨ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯔꯕꯤ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯂꯥꯡ ꯘꯔꯤꯗꯨ ꯄꯨꯡ ꯁꯦꯝꯗꯣꯛꯂꯗꯨꯅ ꯄꯨꯡ 9 ꯇꯥꯗꯨꯒꯤ ꯂꯩꯔꯝꯃꯤ ꯃꯗ ꯁꯤꯇꯥꯔꯥꯝꯅ ꯄꯨꯡꯁꯦ ꯁꯤ ꯇꯥꯔꯕ꯭ꯔꯥ ꯑꯩꯗꯤ ꯃꯤ ꯑꯣꯛꯄ ꯆꯠꯀꯗꯕꯅꯤꯅꯦ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯆꯠꯂꯨꯔꯅꯨ ꯑꯩ ꯂꯥꯛꯂꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯩꯅ ꯑꯣꯛꯄ ꯆꯠꯀꯗꯕ ꯅꯨꯄꯥꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯣꯏ ꯑꯩꯅꯤ ꯔꯕꯤ ꯍꯥꯏꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯤꯇꯥꯔꯥꯝꯅ ꯔꯕꯤꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯔꯕꯤ ꯀꯧꯕꯅꯤ ꯁꯛ ꯑꯁꯦ ꯍꯨꯔꯥꯟꯕ ꯃꯥꯟꯕꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯑꯩꯒꯤ ꯆꯣꯏꯁꯁꯦ ꯁꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯁꯤꯇꯥꯔꯥꯝꯅ ꯔꯕꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯇꯅꯤꯁꯥ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯄꯥꯏꯂꯣꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯆꯠꯅꯤꯡꯕ ꯀꯌꯥ ꯂꯩꯇꯥꯔꯒꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯃꯅꯤꯁꯥꯒ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯖꯤꯒꯅꯦꯁꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯖꯤꯒꯤꯁꯥ ꯀꯧꯏ ꯃꯗꯨꯗꯩ ꯔꯕꯤꯅ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯑꯗꯣ ꯃꯍꯥꯛꯁꯤ ꯍꯨꯔꯥꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯍꯪꯉꯛꯏ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯦ ꯄꯔꯐ꯭ꯌꯨꯝꯅꯤ ꯃꯍꯥꯛꯁꯦ ꯍꯥꯟꯅꯗꯤ ꯄꯣꯠ ꯍꯨꯔꯥꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯗ꯭ꯔꯦ ꯃꯍꯥꯛꯅ ꯄꯣꯠ ꯍꯨꯔꯥꯟꯕ ꯈꯨꯗꯤꯡꯒꯤ ꯃꯤꯅ ꯑꯗꯨꯝ ꯐꯥꯕꯅꯤ ꯁꯅꯥ ꯊꯠꯄ ꯃꯇꯝꯗꯁꯨ ꯃꯤꯅ ꯐꯨꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯃꯨꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯁꯨ ꯃꯤꯅ ꯀꯔꯥꯇꯦ ꯇꯧꯔꯒ ꯊꯥꯗꯣꯔꯛꯄꯅꯤ ꯇꯟꯖꯥꯗꯨꯅ ꯃꯆꯥꯅꯨꯄꯤ ꯖꯤꯒꯤꯁꯥ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯁꯤꯅ ꯖꯤꯒꯤꯁꯥꯅꯤ ꯑꯗꯨꯒ ꯆꯍꯤ 9 ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯔꯕꯤꯅ ꯀ꯭ꯔꯤꯀꯦꯠ ꯇꯤꯝ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯔꯥ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯤꯇꯥꯔꯥꯝꯅ ꯑꯉꯥꯡ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯤꯇꯥꯔꯥꯝꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯑꯃꯒ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯑꯁꯤꯁꯨ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔꯅꯤ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯑꯃ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯁꯤꯇꯥꯔꯥꯝꯅ ꯆꯪꯁꯤꯜꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯨꯝꯕ ꯃꯤꯁꯦ ꯄꯨꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯦ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯃꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯅꯤꯁꯥꯅ ꯆꯥ ꯊꯛꯀꯦꯔꯥ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕꯗꯨꯗ ꯍꯪꯕ ꯃꯇꯝꯗ ꯀ꯭ꯔꯤꯃꯤꯅꯦꯜꯗ ꯆꯥ ꯊꯛꯀꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯆꯩꯔꯝꯃꯤ ꯔꯕꯤꯅ ꯃꯍꯥꯛꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯁꯤꯇꯥꯔꯥꯝꯗ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯕꯥꯜꯃꯤꯀꯤꯅꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯄꯨꯂꯤꯁ ꯑꯃꯅꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯏ ꯃꯃꯤꯡ ꯇꯥꯕꯗ ꯄꯥꯈꯠꯅꯔꯤꯕꯅꯤ ꯃꯍꯥꯛꯁꯦ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯁ꯭ꯄꯦꯁꯤꯂꯤꯁꯅꯤ ꯃꯗꯨꯗꯩꯗꯤ ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯑꯩꯅ ꯍꯪꯕ ꯌꯥꯕ ꯍꯪꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯤꯒꯤ ꯁꯥꯔꯤ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯁꯦ ꯍꯥꯏꯌꯨ ꯌꯥꯗꯦ ꯃꯗꯨꯗꯒꯤꯗꯤ ꯔꯕꯤꯅ ꯀꯣꯂꯣꯝ ꯑꯃ ꯄꯥꯏꯔꯒ ꯍꯨꯔꯥꯟꯕꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯎꯗꯣꯛꯀꯦ ꯊꯤꯜꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯥꯜꯃꯤꯀꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯈꯤꯔꯝꯃꯤ ꯁꯤꯇꯥꯔꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯑꯃꯁꯨꯡ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯔꯕꯤꯅ ꯀꯣꯂꯣꯝꯁꯤꯗ ꯁꯛꯇꯤ ꯌꯥꯝꯅ ꯌꯥꯎꯏ ꯍꯥꯏꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯇꯥꯔꯥꯝ ꯕꯤꯄꯤꯒꯤ ꯒꯨꯂꯤ ꯆꯥꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯉꯥꯎ ꯑꯐꯩꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕꯖꯥꯠꯅꯤ ꯀꯔꯤꯕꯨ ꯃꯈꯥ ꯇꯧꯔꯛꯈꯤꯗꯣꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯈꯟꯖꯔꯝꯃꯤ ꯁꯤꯟ ꯑꯃꯗꯅ ꯃꯗꯨ ꯃꯌꯨꯝꯗ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨ ꯊꯣꯛꯂꯛꯂꯗꯨꯅ ꯆꯥꯏꯔꯤꯕ ꯂꯩ ꯑꯗꯨꯒꯤ ꯃꯅꯥ ꯊꯠꯂꯗꯨꯅ ꯆꯥꯔꯝꯃꯤ ꯃꯗꯨꯅ ꯃꯃꯥꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯂꯩ ꯃꯅꯥꯕꯨ ꯀꯅꯥꯅ ꯆꯥꯅꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯀꯣꯕꯤ ꯂꯩꯁꯨ ꯆꯥꯅꯔꯤꯕꯁꯤꯗꯤ ꯑꯗꯨꯅ ꯆꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨꯅ ꯆꯥꯛ ꯆꯥꯒꯦ ꯇꯧꯕꯗ ꯁꯪꯒꯣꯝ ꯑꯐꯝꯕ ꯆꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯃꯁꯤ ꯆꯥꯔꯗꯤ ꯅꯪ ꯅꯃꯥꯗꯧꯅ ꯅꯣꯏꯕ ꯇꯥꯔꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯃꯥꯕꯨ ꯅꯣꯏꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯗꯨꯅ ꯃꯗꯨ ꯃꯊꯟꯇ ꯁꯥꯎꯖꯔꯝꯃꯤ ꯃꯗꯨꯒꯤ ꯃꯄꯥꯁꯤꯅ ꯌꯦꯡꯉꯨ ꯅꯃꯥ ꯑꯇꯣꯝꯕꯤꯁꯦ ꯅꯃꯥ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯒ ꯇꯥꯔꯁꯨ ꯅꯪꯕꯨ ꯀꯌꯥꯗ ꯂꯨꯅ ꯇꯧꯔꯤꯕꯅꯣ ꯃꯗꯨꯅ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯥꯏꯕꯣꯏ ꯁꯥꯄꯣꯟ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯒ ꯄꯨꯟꯁꯤ ꯑꯁꯤꯗ ꯂꯥꯏꯕꯣꯏꯁꯤꯗ ꯃꯉꯥꯏꯔꯦ ꯕꯣꯏ ꯌꯥꯎꯔꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯗꯨꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯆꯠꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯄꯔꯗꯥ ꯃꯅꯨꯡꯗ ꯂꯩꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯔꯣꯜ ꯑꯗꯨꯗꯤ ꯄꯔꯗꯥꯒ ꯆꯞ ꯃꯥꯟꯅꯅ ꯃꯆꯨ ꯃꯥꯟꯅꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯄꯔꯗꯥ ꯃꯥꯟꯈꯤꯕꯅꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯍꯥꯛꯅ ꯕꯁ ꯁ꯭ꯇꯦꯁꯟꯗ ꯊꯝꯂꯝꯕ ꯃꯇꯨꯡꯗ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯃꯐꯝ ꯑꯁꯤꯗ ꯅꯥꯇꯩ ꯆꯥꯗꯕ ꯅꯨꯄꯥ ꯀꯌꯥ ꯂꯥꯛꯄꯅꯤ ꯃꯗꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯌꯦꯡꯗꯣꯔꯤꯕꯒꯦ ꯇꯟꯖꯥꯗꯨꯗ ꯔꯕꯤꯁꯨ ꯍꯨꯔꯥꯟꯕ ꯑꯪꯀꯜ ꯑꯗꯨꯒ ꯂꯝꯕꯤꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨꯗ ꯔꯕꯤꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ ꯄꯨꯟꯁꯤꯁꯦ ꯅꯦꯅꯥ ꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯄꯥꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯑꯃꯁꯨ ꯆꯪꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯨꯄꯤ ꯀꯔꯝꯅ ꯀꯣꯏꯗꯣꯏꯕ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝꯇ ꯂꯩꯇꯦ ꯅꯨꯄꯤꯗꯨꯗ ꯌꯦꯡꯍꯟꯕꯤꯌꯨ ꯑꯩꯅ ꯑꯗꯨꯝ ꯇꯧꯖꯔꯒꯦ
ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯂꯩꯇꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯈꯪ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯑꯪꯀꯜꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯪꯉꯣꯟꯗꯕꯨ ꯀꯅꯥꯅ ꯌꯥꯕꯤꯗꯣꯏꯅꯣꯅꯦ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ, ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯤꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯔꯕꯤꯅ ꯕꯁ ꯁ꯭ꯇꯦꯟꯗ ꯂꯦꯞꯂꯤꯕ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯡꯁꯤꯠꯅ ꯍꯨꯝꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯤꯅ ꯃꯍꯥꯛꯀꯤ ꯐꯤꯒꯔ ꯑꯗꯣ ꯍꯨꯝꯗꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯤꯒꯔ ꯑꯗꯣ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯁꯤ ꯔꯕꯤꯅ ꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯗꯨ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯔꯕꯤꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯥꯒꯤ ꯐꯤꯒꯔꯁꯤꯗꯤ ꯑꯔꯣꯏꯕꯤꯗ ꯐꯖꯩꯍꯦ, ꯀꯥꯏꯗꯩ ꯐꯤꯒꯔꯅꯣꯍꯦ, ꯊꯣꯡꯂꯥꯎꯗ ꯆꯈꯥꯏꯕ ꯆꯨꯝ ꯃꯥꯟꯕꯤꯁꯤꯕꯣ, ꯅꯨꯡꯁꯤꯠ ꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯗꯥꯏꯗꯩꯅꯣꯗ, ꯅꯨꯡꯁꯤꯠ ꯈꯤꯇꯪꯕꯨ ꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯦ ꯄꯥꯏꯔ ꯆꯠꯈꯤꯗꯧꯔꯕꯅꯤ꯫ ꯔꯕꯤꯅ ꯃꯍꯥꯛꯅ ꯅꯣꯛꯄ ꯃꯇꯧꯗ ꯃꯍꯥꯛꯀꯤ ꯃꯌꯥꯗ ꯑꯉꯥꯟꯕ ꯑꯃ ꯎꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯨꯔꯥꯟꯕꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯣꯡ ꯈꯥꯛꯄꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯕꯤ ꯅꯨꯄꯤꯗꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩ ꯔꯕꯤꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅꯗꯤ ꯔꯕꯤꯗ ꯊꯑꯣꯏ ꯋꯥꯑꯣꯏ ꯇꯧꯔꯝꯗꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯕꯦꯛꯇ ꯑꯦꯝ ꯊꯥꯕ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯦ ꯀꯔꯤ ꯑꯣꯏꯔꯝꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯕ ꯃꯇꯝꯗ ꯑꯦꯝꯅ ꯍꯧꯕ ꯃꯤꯡꯁꯤꯡ ꯄꯔꯦꯡ ꯄꯔꯦꯡ ꯎꯕ ꯐꯪꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯉꯛꯂꯗꯨꯅ ꯔꯕꯤꯗ ꯌꯦꯡꯂꯛꯈꯤ꯫ ꯔꯕꯤꯅ ꯃꯗꯨꯗ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯪꯅ ꯅꯣꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯌꯥꯗ ꯐꯥꯔꯤꯕ ꯇꯔꯥꯁꯤꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯨꯔꯥꯟꯕ ꯑꯪꯀꯜ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯕꯦꯛ ꯑꯗꯨ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯈꯕꯔ ꯑꯃ ꯍꯨꯔꯥꯜꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯦꯒꯥꯗ ꯆꯞꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯡꯕ ꯍꯦꯟꯃꯟꯗꯨꯅ ꯈꯕꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯦꯒꯥꯗ ꯑꯃꯨꯛ ꯆꯞꯁꯤꯟꯈꯤ꯫ ꯔꯕꯤꯅ ꯅꯪꯒꯤ ꯕꯕꯥ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯃꯤꯁꯤꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯇꯧꯕꯤ꯫ ꯅꯣꯏ ꯃꯥꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯑꯇꯣꯝꯕꯤꯅ ꯌꯣꯛꯏꯔꯥ? ꯑꯇꯣꯝꯕꯤꯗꯨꯗꯤ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯇꯣꯝꯕꯤꯗꯨꯅ ꯑꯩꯕꯨ ꯋꯣꯠ ꯄꯤꯔꯤꯕꯅꯤ꯫ ꯑꯇꯩꯗꯤ ꯍꯪꯅꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯥ ꯌꯣꯟꯐꯝꯁꯤꯗ ꯆꯥ ꯊꯛꯎꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯌꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯣꯡꯁꯨ ꯆꯨꯔꯤ ꯊꯛꯎꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯟꯖꯥꯗꯨꯅ ꯅꯣꯡꯁꯨ ꯂꯦꯞꯄꯤꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯕꯁ ꯂꯥꯛꯄ ꯐꯥꯎꯗꯗꯤ ꯊꯛꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯟꯖꯥꯗꯨꯅ ꯕꯁꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯔꯕꯤꯅ ꯅꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯕꯁꯇ ꯀꯥꯈꯠꯂꯝꯃꯤ꯫ ꯕꯁꯇ ꯀꯥꯈꯠꯄ ꯃꯇꯝꯗ ꯃꯍꯥꯛ ꯕꯁꯇꯒꯤ ꯅꯥꯟꯊꯔꯛꯇꯨꯅ ꯇꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯔꯕꯤꯅ ꯃꯅꯒꯟ ꯑꯣꯟꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯈꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯕꯤꯅ ꯅꯪꯒꯤ ꯅꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯙꯨ ꯀꯧꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯙꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯌꯨꯝꯗ SCP ꯑꯗꯨꯒ ꯃꯍꯥꯛꯀ ꯌꯨ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ SCPꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨ ꯅꯦꯅꯦꯒꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗ ꯔꯕꯤꯅ ꯆꯍꯤ 13 ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯃꯥꯜꯂꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯕꯥꯜ ꯕꯤꯋꯥ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯂꯨꯍꯣꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯃꯉꯣꯟꯗ ꯂꯨꯍꯣꯡꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯨꯛ ꯉꯟꯅꯕꯨ ꯀꯅꯥꯅ ꯍꯣꯡꯅꯒꯦ? ꯃꯗꯒꯤ SCPꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯤ ꯑꯃꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅꯕꯨ ꯂꯨꯍꯣꯡꯕꯤꯗꯣꯔꯤꯕꯅꯣꯅꯦ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯕꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯀꯗꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕꯅꯣꯗ, ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯗꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯄꯤꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯅꯦ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯕꯤ ꯌꯥꯝꯅ ꯁꯥꯎꯖꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯙꯨ ꯑꯃꯁꯨꯡ ꯔꯕꯤ ꯑꯃꯨꯛꯀ ꯊꯦꯡꯅꯈꯤ꯫ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ? ꯃꯗꯨ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ, ꯁꯣꯐꯋꯦꯌꯔ ꯀꯝꯄꯅꯤꯗ ꯇꯣꯂꯣꯞꯇꯣ ꯁꯣꯐꯋꯦꯌꯔ ꯍꯥꯔꯗꯋꯦꯌꯔꯗꯅ ꯀꯟꯃꯜꯂꯤ, ꯊꯕꯛ ꯇꯧꯕꯁꯨ ꯇꯧꯐꯝ ꯆꯥꯗꯅ ꯂꯩꯕꯅꯤ꯫ ꯀꯥꯟꯅꯗꯕ ꯊꯕꯛ ꯇꯧ ꯇꯥꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯁꯦ ꯂꯨꯍꯣꯡꯍꯟꯈꯤꯕꯁꯨ ꯌꯥꯏ꯫ ꯌꯦꯡꯉꯨ, ꯆꯍꯤ ꯈꯔ ꯂꯩꯔꯒ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯕꯥꯏꯛꯇ ꯍꯥꯞꯇꯨꯅ ꯄꯨꯕꯗꯨ ꯎꯠꯂꯝꯃꯤ꯫ ꯔꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯗꯨ ꯅꯣꯛꯆꯔꯝꯃꯤ꯫ ꯔꯕꯤꯅ ꯆꯥ ꯊꯛꯎꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯥ ꯊꯛꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯣꯡ ꯑꯗꯨꯁꯨ ꯍꯥꯡꯈꯤꯔꯝꯃꯤ꯫ ꯒꯥꯔꯤ ꯉꯥꯏꯈꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯇꯟꯖꯥꯗꯨꯅ ꯒꯥꯔꯤꯗꯨꯁꯨ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯆꯠꯇꯣꯔꯤꯕꯁꯤꯗꯤ ꯕꯁ ꯅꯝꯕꯔ 3ꯗ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤꯗꯤ ꯑꯩ ꯑꯣꯐꯤꯁꯇ ꯅꯠꯇꯦ, ꯄꯣꯠ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯕꯁꯇ ꯀꯥꯈꯠꯈꯤ꯫ ꯔꯕꯤꯅ ꯑꯩꯕꯨ ꯀꯧꯕꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯀꯧꯕꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤꯅꯗꯤ ꯅꯨꯄꯥꯕꯨ ꯀꯧꯗꯕꯅꯤ, ꯅꯨꯄꯥꯅ ꯀꯣꯏꯏꯟ ꯏꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯕꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤ ꯑꯗꯨꯒ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁꯇꯒꯤ, ꯐꯤꯖꯦꯠ ꯆꯥꯛꯆꯥꯗꯒꯤ, ꯃꯁꯝꯗꯒꯤ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯅꯪꯅ ꯄꯩꯁꯥ ꯀꯌꯥ ꯃꯥꯡꯍꯜꯂꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯂꯨꯄꯥ 1,500 ꯈꯛꯇꯪꯅꯤ ꯍꯥꯏꯗꯨꯅ ꯕꯤꯜ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯕꯤ ꯑꯗꯨ SCPꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ SCP ꯑꯗꯨꯅ ꯅꯨꯄꯤꯗ ꯅꯪꯅ ꯄꯩꯁꯥꯗꯣ ꯌꯥꯝ ꯍꯨꯟꯗꯣꯛꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯅ ꯄꯩꯁꯥꯗꯣ ꯑꯩꯒꯤ ꯄꯩꯁꯥ ꯅꯠꯇꯦ ꯍꯨꯟꯗꯣꯛꯏꯗꯣ, ꯑꯩꯅꯅꯦ ꯃꯐꯝ ꯑꯗꯨꯗ SCPꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯗꯨꯅ ꯕꯤꯜ ꯑꯗꯨ ꯅꯪꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ SCPꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯨꯄꯤꯅ ꯅꯪꯅ ꯀꯣꯏꯔꯒ ꯄꯩꯁꯥꯅ ꯑꯩꯅ ꯇꯤꯡꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯕꯤꯗ ꯆꯩꯔꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯦꯡꯛꯇꯅ ꯕꯦꯡꯛꯀꯤ ꯀꯁꯇꯃꯔ ꯀꯌꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯃꯥꯡꯕꯒꯤꯗꯃꯛꯇ ꯕꯦꯡꯛꯀꯤ ꯃꯃꯥꯡꯗ ꯙꯔꯅꯥ ꯐꯝꯃꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯗꯁꯨ ꯄꯩꯁꯥ ꯊꯧꯏ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤꯗꯤ ꯂꯨꯄꯥ ꯂꯥꯛ 50ꯅꯤ, ꯅꯈꯣꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯄꯩꯁꯥ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯄꯨꯂꯤꯁꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇꯨꯗ ꯊꯧꯖꯤꯜꯂꯝꯃꯤ꯫
पुलिस अदुना हुराबा मिसिंग अदो मोगी फोटो सिंग अदो अखोइदा लोइ लेरे याम थुना फारगनि हाइदुना मयाम थाजबा पिरमी बितुगी मी सत्या की फोटो अदु लहोब्रे हाइदुना सत्या अदु बुकु थिथि बहरखि मंत्री अदुना मयुमदा लापा मतमदा महाल मयुमदा बितु थेनकी नंग मफम सिरे लei चकैगिनो हाइदुना हाइबा मतमदा मफम सिदगी चक्केदा बिदमता कोइ सेम सा लोइरबने दुबु चे चांग याउदबैनि हाइदुना हारमी मदुरै मंत्री अदुना ट्रेवल मूर्ति दा फोन तौदुना नकली पासपोर्ट अमसुंग वीजा साना बिदमता हारमी मूर्तिना पासपोर्ट साबु खोपदुरी लाई अदुबु मखोइगी फोटो अमसुंग मखोइगी फेक आइडेंटिटी सिंग तो पिरो हाइदुना हारखि बितुना महाकी इन्फॉर्मेशन सिंग अदु महाकी मी सत्यादा पिरदुना ट्रेवल मूर्ति की मनाक्ता थारमी मधु सी ट्रेवल मूर्ति की ऑफिस थबक तोबो मिसक अमनि अदुना महाना मधुबु सत्यादगी चे चांग अदु लौनो बिदमता थारमी सत्या होटल अमदा अचापो सादुना लेरमी सत्याबु पुलिस न थिरपसे कुइरबनि मधुना महान चे अदु पिरब मतुंदा मफम मधुदा पुलिस चलक्तुना सत्याबु फानबु होनबो मतमदा पुलिस की नोमैदु मुलदुना सत्या तो स्कूल अमना चलखि महान स्कूल अमगी अंगा अम होस्टेस वहनकी मफम मधुदा पुलिस की अथोमदलखि अदुगा एसपी दुगी मसेनु पादुना नन पामसे करिनो हाइदुना हाइबा मतमदा आइबु मफम सिदगी असोय अंगा याउदुना चललु हाइदुना हाइकी मधुरा अखोइ ऑफिसर लाक्तनी गातंग आयो हाइदुना हाइकी तंजा दुदा रवि अमसुंग एसपी दु लाक्तमी रवि वो मतमदा सत्याना मान बितुदा फोन तौगे तौ मतमदा रविना एसपी दुगी नोमय दु सतोलदुना सत्या बुनोमने कापतुना हाखिरमी मतौदु उब मतमदा एसपी दु दिंगकपना लुरमी प्रेस मैप चिचलक्तुना एसपी की इंटरव्यू तौ मतमदा नोमय दु एसपी ने कापलिबनि हाइदुना रविना एसपी द हानखि मतौदु उब मतमदा एसपी दि थकथक निपना लुरमी महाल मयुमदा लापु मतमदा माकी नपीगी तंपाक्ता कपचरदुना आइदि नोमय से ट्रेनिंग द पाव कापखिदबने दुबु महाना आइगि नोमय सतोलदुना नुपा दुबु कापखिबनि हाइदुना हाइखि नोमय कापा हित्रगना आइने तंबिगी हाइदुना रविना एसपी दुरा फागी तोरमी एसपी दुना आइदि मंगलान द पावता जाजा लाक्तबनि आइसे एवार्ड का फंगनिबनि एवार्ड फंगद्रि याम फैना हाइदुना माकी नपिना हाइबा मतमदा आइगि मंगलान जुतने नन लुखराबि ओरगे एवार्ड तो लौदुना लेरमिबनि वाइरुता मतमदा रवि नोक्चरमी युलिलिम पुरतुना वाइ सनरु सायदुना एसपी दुना रवि बो कौरमी मदगी माकी नपिदुना हारखि नंगना चैबा मिदुदा अमुक कौरगा वाइ सनदुना कैगिनो मदरा मागी मसेनु पादुना हारखि नुपीसी सौयाम लांगी लेमिनाबु नुवाइते हाइदुनाबु मी खुदिमासे लोहोंदबि तौतेदना मदुगी कंडीशन दुनि मांगना तौरिसे नोंगालपो मतमदा रवि एसपी दुगी ऑफिस लाक्तमी माना एसपी दुगी मसेनु पादु हंगबो मतमदा नंगना हालुरबा मीदो मदु एसपी ने हातने हारबनिना एसपी ना असिबा हक्चांग अदुदगी ट्रेवल मूर्ति की लेटर हेड थेनाबनि मरम अदुनानि ट्रेवल मूर्ति बु मफमसिदा कौदुना इंट्रोगेशन तौरिबासे इंट्रोगेशन तौबो मतमदा इंट्रोगेशन से एसपी ने तौबदि हेन तौलुक्तना ट्रेवल मूर्ति दुना एसपी दुदा थीना गांबिदुना लेरमी कलागुम अमदगी हेता आइगि लेटर हेड यावरे हादुनाबु आइबु सिरिदा कौरगा ओटपनाइ बेयाबरा प्रजासि समाना वहांद्रिब्रा हादुना चेरमी माना सम तौजे कगिनो हादुना रविना मसेना पादुना हंगबो मतमदा मथा साबि योरमगनि हादुना हारखि मदगी रविना आइसु मथा सा तागदि मी फुगले हादुना ट्रेवल मूर्ति की मीसिंग अदुबु फुबा होगलखि ट्रेवल मूर्ति न मपान थोरपो मतमदि माकी मीसिंग अदुबु तप्तागी फुबल थेनेबा मतमदा ट्रेवल मूर्ति अदुना ngakतुना कगिनो माहाकसे फुरिसे हादुना हंगबो मतमदा मथा साबैने हादुना हारखि मतौदु उबो मतमदा आई ज्ञान तारे आइना मफमसिदा कना कना ngambai gore bore हादुना माहाक मतंदा ज्ञान ताजखि मंत्री दुना ट्रेवल मूर्ति दा फोन तौक्तुना पासपोर्ट अदु सेमलब्रा हादुना हलमी मदुदा सरकारदा फंगिबा आइगि लेटर हेदुना पोखुदि मासे सलाक सारे कनालोम थिरगा तहोलुरो हादुना हारखि तंजादुदा बितुना हारखि मफमसिदा इबु खामदुना थंबा पांबा मीमदि लेरि महाकसे कनाबु ओरिबनो हादुना महाक मथा साजरमे रविना एसपी की ऑफिस चलक्पो मतमदा माना बितु की फोटो थेंदरमी मदुदा महाना मसिगी फोटो असे सिदा कतौरिनो हादुना हंबो मतमदा नंगु महाकपु मसखंब्रने हादुना एसपी दुना हंबो मतमदा युमदगी एने मफमसिदा क्वेश्चन चेंदुना लाक्लिपसे मसिबु फालमगा चलपगिना हादुना हारमी वाहिरुदा मतमदा एसपी तो खंप्रे खंकेदुगा मसिसे क्रिमिनल नंबर 1 नि बैंक तकी करोड़ लिसिंग अमगा चौवानि महाना हुरालिबसे मसिगी नुपासे कंडीशन अमतदा इंडिया थादोक्तुना चलंबा यारो हादुना हारमी आइबु केलगा मफमसिदगी चलंदबा पामबिबनि हादुना बितुना हारखि सोमलाकंदना पुलिस अदुना नंगबु मसिगी वाजे तोलो यारे कतरोगे तोकपु यारोय मसि आइगी इकोनि हादुना हारखि सोमलाकंदना मंत्री तुना कगिदमक्तुना महाना महाकी पुसिसे खुदोंग थिगिनि खंखंना नंगबु खामदुना थंबा पामलिसे मसी महाकी इकोनि हादुना बितुना हारमी महालेंगोना खना होरपनि मरमदना इलमन खोंगनि हादुना हारमी सोमलाकंदना जु बितुना आइबु कनामतना फाबा ngमोय हादुना हारई आइदि लेंगोयबु खुदना ता पासमा मतमदा अदुमंग नाथुखिबा अदुगुम लेंगोयदुनि सोमलाकंदना रविना आइ खुदा पासिंगिबा लेंगोयसिदि नाथुपगा मोय हादुना हारई
ꯑꯩꯅ ꯑꯩꯒꯤ ꯄꯥꯁꯄꯣꯔꯠ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯕꯤꯠꯇꯨꯅ ꯃꯟꯇ꯭ꯔꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯟꯇ꯭ꯔꯤꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯐꯣꯟ ꯇꯧꯈꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗꯨꯅ DGPꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ DGPꯅ SCPꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯇ꯭ꯔꯥꯏꯕꯦꯜ ꯃꯨꯔꯇꯤꯗ ꯇꯠꯇꯅ ꯀꯧꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯩ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯨꯔꯇꯤꯅ ꯕꯤꯠꯇꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯄꯤꯕ ꯉꯝ ꯇꯥꯔꯒꯗꯤ DGPꯅ ꯀꯩꯗꯧꯅꯤꯒꯦ ꯃꯍꯥꯛ ꯑꯌꯨꯛꯇ ꯌꯣꯒꯥ ꯇꯧꯋꯦꯌꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅ ꯀꯣꯏꯕ ꯆꯠꯂꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯀꯩ ꯇꯧꯋꯦꯗꯤ ꯈꯪꯗꯦ ꯑꯦꯕꯤꯗꯦꯟꯁꯇꯨ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯦ ꯃꯨꯔꯇꯤꯒꯤ ꯃꯥꯌꯣꯛꯇ ꯑꯦꯕꯤꯗꯦꯟꯁ ꯄꯨꯔꯛꯄꯁꯤꯕꯨ ꯑꯔꯥꯏꯕ ꯊꯕꯛꯂꯅꯦ ꯃꯗꯨ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ ꯃꯨꯔꯇꯤꯒꯤ ꯑꯣꯐꯤꯁꯇ ꯃꯗꯨ ꯊꯕꯛ ꯇꯧꯋꯤ ꯃꯗꯨ ꯊꯕꯛ ꯇꯧꯔꯒ ꯀꯩꯗꯧꯗꯣꯏꯕ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯀꯤꯀꯥꯔꯠꯇꯨ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟ ꯇꯥꯔꯒꯗꯤ ꯕꯤꯠꯇꯨꯒꯤ ꯇꯤꯀꯦꯠ ꯀꯛꯏꯕꯒꯤ ꯃꯇꯥꯡꯁꯦ ꯈꯪꯂꯝꯒꯅꯤ ꯑꯗꯨꯒ ꯕꯤꯠꯇꯨꯅ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯉꯝꯒꯅꯤ ꯇꯤꯀꯦꯠ ꯑꯗꯨ ꯃꯉꯣꯟꯗ ꯀꯔꯝꯅ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗꯣꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯥꯗꯣꯔꯤꯕꯅꯤ SCPꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯤꯀꯥꯔꯠꯇꯨꯗꯤ ꯀꯝꯗꯧꯅ ꯐꯪꯗꯣꯏꯕ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯋꯥꯇꯔ ꯇꯦꯡꯀꯔ 2 ꯑꯃ ꯕ꯭ꯂꯨꯇꯨꯠ ꯍꯦꯗꯁꯦꯠ 2 ꯑꯃ ꯑꯗꯨꯒ ꯅꯨꯃꯤꯠ 6 ꯄꯥꯝꯃꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯔꯕꯤ ꯃꯗꯨ ꯎꯅꯕ ꯂꯥꯛꯈꯤꯔꯝꯃꯤ ꯔꯕꯤꯅ ꯆꯥ ꯄꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯗꯨꯅ ꯃꯊꯛꯇ ꯌꯦꯡꯈꯠꯄ ꯃꯇꯝꯗ ꯃꯊꯛꯇꯒꯤ ꯅꯣꯡ ꯃꯌꯥꯝ ꯇꯥꯔꯛꯂꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯔꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯆꯥ ꯊꯛꯃꯤꯟꯅꯔꯝꯃꯤ ꯔꯕꯤꯅ ꯃꯗꯨꯗ ꯆꯥꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯣꯡꯁꯨ ꯂꯦꯞꯂꯣꯏ ꯑꯗꯨꯒ ꯕꯁꯁꯨ ꯂꯥꯛꯂꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗꯅ SCPꯅ ꯃꯍꯥꯛꯀꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯕꯁ ꯑꯗꯨꯕꯨ ꯈꯥꯝꯂꯗꯨꯅ ꯕꯥꯜꯃꯤꯀꯤꯅ ꯕꯁꯇ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯁꯥꯔꯝꯃꯤ ꯍꯥꯏꯕꯗꯤ ꯕꯁꯀꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯅ ꯂꯨꯠ ꯇꯧꯕ ꯂꯥꯛꯇꯥꯔꯒꯗꯤ ꯇꯦꯔꯣꯔꯤꯁ ꯆꯪꯂꯛ ꯇꯥꯔꯒꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯝꯃꯤ SCP ꯑꯗꯨꯅ ꯕꯥꯜꯃꯤꯀꯤꯕꯨ ꯇꯦꯔꯣꯔꯤꯁ ꯍꯥꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯦꯀꯦꯠ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯕꯣꯝ ꯃꯌꯥꯝ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯕꯥꯜꯃꯤꯀꯤꯅ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐꯣꯟꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨꯅ ꯐꯣꯟꯁꯤꯡ ꯑꯗꯨ ꯕꯥꯜꯃꯤꯀꯤꯗ ꯊꯣꯝꯂꯝꯃꯤ ꯑꯗꯨꯒ ꯕꯥꯜꯃꯤꯀꯤꯗꯨ ꯁꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ SCPꯅ ꯅꯈꯣꯏꯗ ꯐꯣꯟ ꯑꯗꯨ ꯃꯉꯣꯟꯗ ꯂꯪꯁꯤꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈꯣ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯥꯜꯃꯤꯀꯤꯅ ꯃꯗꯒꯤ ꯂꯥꯏꯇꯔ ꯑꯃ ꯄꯨꯊꯣꯛꯂꯗꯨꯅ ꯕꯁ ꯑꯁꯤ ꯂꯥꯏꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒꯨꯏꯁꯔ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯕꯥꯜꯃꯤꯀꯤꯗ ꯁꯤꯡꯖꯪꯅ ꯌꯥꯟꯒꯦ ꯇꯧꯔꯝꯃꯤ ꯅꯪꯅ ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ SCPꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤ ꯀꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯈꯨꯠ ꯀꯛꯄ ꯂꯥꯏꯔꯤ ꯃꯩꯁꯦ ꯍꯥꯟꯅ ꯃꯨꯠꯊꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯁꯦ ꯐꯥꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯀꯗꯕꯅꯤ ꯃꯈꯥ ꯇꯥꯕꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯣꯡ ꯑꯗꯨ ꯋꯥꯇꯔ ꯇꯦꯡꯀꯔꯗꯒꯤ ꯊꯥꯗꯣꯔꯛꯄ ꯏꯁꯤꯡꯅ ꯆꯨꯍꯟꯕ ꯅꯣꯡ ꯑꯣꯏꯕꯅꯤꯅ ꯔꯕꯤꯅ ꯅꯣꯡ ꯑꯗꯨ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯂꯦꯞꯍꯜꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯗꯨꯗꯤ ꯌꯥꯝꯅ ꯉꯛꯇꯨꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯕꯁꯇꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕ꯭ꯂꯨꯇꯨꯠꯇ ꯂꯣꯏꯅ ꯇꯥꯟꯅꯕꯅꯤ나 SCP ꯑꯗꯨꯅ ꯕꯁ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯈꯔ ꯆꯠꯂꯒ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯒꯅꯤ ꯅꯨꯄꯤ ꯑꯗꯣ ꯀꯃꯤꯁꯅꯔꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯀꯃꯤꯁꯅꯔꯒꯤ ꯃꯆꯥꯅꯨꯄꯤꯔꯒ ꯒꯥꯔꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ SCP ꯑꯗꯨꯅ ꯒꯥꯔꯤꯗꯣ ꯁꯦꯝꯕ ꯆꯠꯈꯤꯕꯩꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯑꯃ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯂꯤꯠꯇꯨꯅ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯣꯐꯤꯁꯔ ꯑꯗꯨ ꯌꯨꯅꯤꯐꯣꯔꯝ ꯂꯩꯖꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯊꯥ ꯁꯥꯔꯕ SCPꯅ ꯐꯤꯔꯣꯜ ꯑꯗꯣ ꯁꯨꯈꯤꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯕꯥꯜꯃꯤꯀꯤꯅ SCPꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯖꯥꯊꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯤ ꯀꯝꯗꯧꯗꯣꯔꯤꯕꯖꯥꯠꯅꯣ ꯅꯪꯅ ꯕꯁ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯒꯁꯨ ꯕꯁꯇꯣ ꯈꯨꯗꯛꯇ ꯊꯨꯡꯍꯟꯕ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯋꯥ ꯑꯗꯨꯗꯤ ꯗꯥꯎꯒꯤ ꯋꯥꯅꯤ ꯗꯥꯎ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯣꯡꯍꯟꯕ ꯌꯥꯏ ꯅꯪꯅ ꯅꯤꯡꯕꯗ ꯅꯤꯌꯨ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯑꯣꯐꯤꯁ ꯆꯠꯄꯁꯦ ꯕꯁꯇ ꯆꯠꯅꯤꯡꯗꯦ ꯕꯥꯏꯛꯇ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯁ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯕꯁ ꯑꯗꯨ ꯔꯕꯤꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯕꯥꯏꯛ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ SCPꯗꯨ ꯃꯊꯥ ꯁꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯣꯌꯦꯡ ꯌꯦꯡꯕ ꯃꯇꯝꯗ ꯕꯥꯜꯃꯤꯀꯤꯅ ꯕꯥꯏꯛ ꯑꯅꯧꯕ ꯑꯃ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯕꯥꯏꯛ ꯄꯨꯖꯥ ꯇꯧꯔꯤꯕ ꯄꯟꯗꯤꯠ ꯑꯗꯨꯅ ꯂꯨꯄꯥ 200 ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯅꯪ ꯗꯁꯥ ꯇꯥꯕ ꯌꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥ ꯑꯗꯨꯅ ꯃꯈꯣꯏ ꯆꯪꯂꯛꯗꯨꯅ ꯗꯁꯥꯕꯨ ꯇꯥꯔꯕꯅꯤ ꯅꯪꯒꯤ ꯒꯥꯔꯤꯁꯦ RC ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯍꯌꯦꯡ ꯂꯧ ꯅꯠꯇ꯭ꯔꯒꯗꯤ ꯂꯣꯏ ꯁꯤꯗꯣꯛꯇꯨꯅ ꯒꯥꯔꯤꯁꯦ ꯕꯣꯔꯥꯗ ꯍꯥꯞꯆꯤꯜꯂꯒ ꯅꯌꯨꯝꯗ ꯊꯤꯜꯂꯛꯀꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤꯁꯤ ꯂꯧꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕ ꯅꯠꯇꯦ ꯑꯁ꯭ꯋꯥꯏꯗ ꯆꯠꯂꯀꯥꯟꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯒꯅꯤ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯒꯗꯕꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯂꯥꯛꯇꯨꯅ ꯕꯥꯏꯛ ꯑꯗꯨ ꯔꯕꯤꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨꯁꯨ ꯔꯕꯤꯒꯤ ꯒꯥꯔꯤꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎ ꯇꯣꯡꯖꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯕꯤꯅ ꯅꯪ ꯍꯔꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯇꯟꯖꯥꯁꯤꯗ ꯅꯣꯡ ꯈꯤꯇꯪ ꯆꯨ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ SCPꯅ ꯉꯝꯃꯔꯣꯏ ꯇꯦꯡꯀꯤꯁꯤꯡꯗꯣ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯐꯔꯦ ꯅꯪꯒꯤ ꯑꯣꯐꯤꯁꯇ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯔꯕꯤꯅ ꯃꯗꯨꯒꯤ ꯕꯦꯛꯇꯒꯤ ꯃꯍꯥꯛꯀꯤ ꯀꯤ ꯀꯥꯔꯠ ꯑꯗꯨ ꯍꯨꯔꯥꯟꯈꯤꯔꯝꯃꯤ ꯀꯤ ꯀꯥꯔꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕ ꯑꯪꯀꯜ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯅꯨꯃꯤꯗꯥꯡꯗ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯃꯤ ꯍꯨꯔꯥꯟꯕ ꯑꯪꯀꯜ ꯑꯗꯨꯅꯗꯤ ꯊꯣꯡ ꯐꯛꯄꯗ ꯁꯤꯖꯤꯟꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯦꯁꯤꯠꯇꯒꯤ ꯀꯔꯤꯗꯒꯤ ꯑꯗꯨꯕꯨ ꯔꯕꯤꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯂꯗꯨꯅ ꯊꯣꯡꯅꯥꯎꯒꯤ ꯒ꯭ꯔꯤꯜ ꯑꯗꯨ ꯐꯨꯛꯇꯣꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯁꯤꯗꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯑꯪꯀꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯃꯗꯨꯒꯤ ꯀꯥꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨ ꯑꯦꯛꯁꯦꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯇꯨꯒ ꯆꯠꯃꯤꯟꯅꯗꯣꯏꯁꯦ ꯃꯗꯨꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯔꯒ ꯆꯠꯍꯟꯕꯅꯤ ꯄꯨꯂꯤꯁꯁꯤꯡꯅ ꯆꯤꯡꯅꯗꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯔ ꯆꯠꯍꯟꯕꯅꯤ ꯑꯦꯁꯤꯄꯤꯅ ꯀꯩꯀꯩ ꯊꯦꯡꯅꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯕꯤꯇꯨ ꯑꯃꯁꯨꯡ ꯃꯗꯨꯁꯦ ꯍꯌꯦꯡꯗꯤ ꯗꯨꯕꯥꯏ ꯆꯠꯄꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠ ꯀꯛꯑꯦ ꯍꯥꯏꯗꯨꯅ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯕꯦꯡꯛ ꯔꯣꯕꯔꯤꯁꯤꯗ ꯃꯗꯨꯁꯨ ꯆꯦꯟꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤꯕ ꯐꯥꯎ ꯉꯝꯗꯕ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯀꯔꯝꯅ ꯄꯩꯁꯥ ꯍꯨꯔꯥꯟꯕꯗ ꯌꯥꯎꯗꯣꯏꯅꯣ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯀꯦ ꯑꯗꯨ ꯇꯥꯔꯗꯤ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯁꯦ ꯐꯥꯔꯒ ꯌꯦꯡꯁꯤ ꯔꯕꯤꯅ ꯍꯥꯏꯔꯛꯀꯤ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤ ꯐꯥꯔꯨ ꯇꯥꯔꯒꯗꯤ ꯕꯤꯇꯨꯗꯣ ꯑꯩꯈꯣꯏ ꯈꯨꯠꯇꯒꯤ ꯁꯣꯏꯗꯅꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯗ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯒꯤ ꯑꯣꯐꯤꯁꯔꯗꯣ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛꯁꯦ ꯄꯨꯟꯅ ꯐꯥꯁꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯐꯣꯔꯁ ꯀꯌꯥꯅ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯒꯤ ꯑꯣꯐꯤꯁ ꯑꯗꯨꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯔꯕꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯌꯥꯝ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯇꯨꯁꯨ ꯄꯤꯖꯥ ꯗꯦꯂꯤꯚꯔꯤ ꯁꯥꯔꯗꯨꯅ ꯃꯍꯥꯛꯅ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯄꯥꯁꯄꯣꯔꯠ ꯑꯃꯁꯨꯡ ꯚꯤꯖꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯆꯠꯄꯗ ꯆꯤꯡꯅꯗꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯁꯦꯝꯅꯕꯅꯤ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯅꯨꯄꯤꯅꯤ ꯃꯗꯨ ꯀꯧꯏ ꯕꯤꯇꯨꯅ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯃꯗꯨꯒꯤ ꯃꯉꯛꯇ ꯄ꯭ꯔꯦꯁꯔ ꯄꯣꯏꯟꯠ ꯑꯃꯗ ꯅꯝꯕ ꯃꯇꯝꯗ ꯃꯗꯨ ꯋꯥꯟꯊꯈꯤꯔꯝꯃꯤ ꯃꯗꯨ ꯋꯥꯟꯊꯔꯦ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯆꯪꯉꯗꯨꯅ ꯃꯄꯥꯟꯗ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯄꯤꯖꯥ ꯗꯦꯂꯤꯚꯔꯤꯒꯤ ꯕꯥꯏꯛ ꯑꯗꯨꯗ ꯖꯨꯝ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯐꯤ ꯑꯃ ꯌꯥꯎꯕ ꯊꯦꯡꯅꯔꯝꯃꯤ ꯄꯤꯖꯥ ꯗꯦꯂꯤꯚꯔꯤꯒꯤ ꯒꯥꯔꯤꯗ ꯄꯤꯖꯥ ꯌꯥꯎꯗꯅ ꯐꯤ ꯌꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯤꯡꯅꯗꯨꯅ ꯕꯥꯏꯛ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯐꯤ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯐꯤꯗꯨ ꯀꯅꯥꯏ ꯐꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯕꯤꯇꯨꯒꯤ ꯐꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯄꯤꯖꯥ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯗꯨꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯔꯕꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯋꯥꯟꯊꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯕꯤꯇꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯔꯕꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯃꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯕꯣꯝꯕꯦ ꯆꯠꯄꯒꯤ ꯄꯨꯡ 3ꯒꯤ ꯇꯤꯀꯦꯠ ꯀꯛꯄꯅꯤ ꯂꯝꯕꯤꯗ ꯄꯨꯂꯤꯁ ꯂꯣꯏꯅ ꯊꯠꯆꯜꯂꯨ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ ꯔꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯕꯤꯇꯨꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯈꯥꯝꯂꯗꯨꯅ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯗ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯂꯅꯤ ꯑꯗꯨꯒ ꯄꯥꯁꯄꯣꯔꯠ ꯄꯤꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯕꯤꯇꯨꯅ ꯃꯗꯨꯕꯨ ꯒꯥꯔꯤ ꯑꯅꯧꯕ ꯑꯃꯗ ꯍꯥꯞꯄꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯕꯨ ꯅꯪꯅ ꯅꯁꯥꯒꯤ ꯂꯝꯕꯤ ꯊꯤꯖꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯗꯨꯕꯥꯏ ꯆꯠꯀꯗꯕꯗꯣ ꯕꯦꯡꯒꯂꯣꯔꯗꯒꯤ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯦꯁꯤꯄꯤ ꯑꯗꯨꯅ ꯔꯕꯤꯗ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯃꯊꯥ ꯁꯥꯏꯗꯣ ꯀꯩꯒꯤꯅꯣ ꯏꯌꯥꯔꯄꯣꯔꯠꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤ ꯃꯗꯨ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯊꯥꯖꯕ ꯉꯝꯗꯦ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯏꯌꯥꯔꯄꯣꯔꯠꯇ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯑꯇꯣꯞꯄ ꯑꯃꯗ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ ꯃꯃꯥꯡꯗꯁꯨ ꯕꯦꯡꯛ ꯂꯨꯠ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯂꯝꯕꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯄꯨꯅꯕ ꯍꯣꯠꯅꯕꯅꯤ ꯍꯟꯗꯛꯁꯨ ꯃꯗꯨꯒꯤ ꯄꯦꯇꯔꯟ ꯑꯗꯣ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯀꯅꯤ ꯃꯍꯥꯛꯅ ꯇꯤꯀꯦꯠ ꯑꯗꯣ ꯃꯨꯝꯕꯥꯏ ꯀꯛꯇꯔꯒꯁꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯕꯦꯡꯒꯂꯣꯔꯗꯒꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯗꯨꯅ ꯒꯥꯔꯤꯁꯤ ꯕꯦꯡꯒꯂꯣꯔ ꯍꯥꯏꯋꯦꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯕꯦꯡꯒꯂꯣꯔ ꯍꯥꯏꯋꯦꯗ ꯆꯠꯂꯝꯃꯤ ꯅꯪꯅ ꯀꯔꯝꯍꯥꯏꯅ ꯊꯥꯖꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯅ ꯊꯥꯖꯕ ꯂꯩ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯃꯨꯝꯕꯥꯏ ꯏꯌꯥꯔꯄꯣꯔꯠ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯈꯤ ꯑꯗꯨꯕꯨ ꯃꯁꯤ ꯅꯝꯊꯥꯛꯅꯤ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯇꯥꯟꯅꯔꯛꯈꯤ ꯑꯗꯨꯒ ꯕꯤꯇꯨꯒꯤ ꯒꯦꯡꯒꯤ ꯒꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯅ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯔꯕꯤꯅ ꯅꯣꯡꯃꯩ ꯂꯧꯊꯣꯛꯂꯗꯨꯅ ꯕꯤꯇꯨꯒꯤ ꯒꯦꯡꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯅ ꯄ꯭ꯂꯥꯟꯁꯦ ꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡꯅ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯀꯔꯝꯅ ꯈꯪꯉꯤꯕꯅꯣ ꯃꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯡꯂꯛꯂꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯔꯕꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯒꯦꯡ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯒꯥꯔꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯔꯕꯤꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯪꯂꯗꯨꯅ ꯃꯈꯣꯏꯒꯤ SUV ꯑꯗꯨꯕꯨ ꯃꯈꯥꯗꯒꯤ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯇꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯍꯜꯂꯝꯃꯤ ꯕꯤꯇꯨꯅ ꯆꯠꯈꯤꯕꯁꯤ ꯌꯥꯝꯅ ꯂꯥꯞꯄꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯁꯝꯕ ꯂꯝꯕꯤ ꯊꯤꯔꯗꯨꯅ ꯕꯤꯜꯗꯤꯡ ꯑꯃꯗ ꯐꯥꯎꯖꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨꯕꯨ ꯕꯤꯜꯗꯤꯡ ꯑꯃꯗꯨꯗꯒꯤ ꯐꯥꯎꯗꯣꯛꯍꯜꯂꯛꯈꯤ ꯑꯗꯨꯒ ꯍꯥꯏꯋꯦꯗ ꯇꯥꯍꯟꯈꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯕꯤꯇꯨꯅ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯇꯨꯅ ꯔꯕꯤꯁꯤ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯈꯪꯈꯤ ꯃꯍꯥꯛ ꯔꯕꯤ ꯎꯕ ꯃꯇꯝꯗ ꯄꯨꯡ ꯉꯛꯈꯤꯔꯝꯃꯤ ꯑꯣꯐꯤꯁꯔ ꯑꯗꯨꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯔꯕꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯃꯤ ꯑꯗꯨꯒ ꯕꯤꯇꯨꯅ ꯃꯗꯨꯕꯨ ꯒꯟ ꯄꯣꯏꯟꯠꯇ ꯊꯝꯂꯒ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯊꯦꯡꯅꯕ ꯍꯣꯠꯅ ꯇꯥꯔꯗꯤ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯃꯊꯟꯇ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ ꯅꯣꯏꯅ ꯆꯤꯟꯅꯥꯎ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯀꯩꯅꯣ ꯅꯣꯏꯕꯨ ꯆꯍꯤ 100 ꯍꯦꯟꯅ ꯄꯨꯟꯁꯤꯒꯅꯤ ꯈꯟꯕ꯭ꯔꯣ ꯅꯅꯥꯎꯅꯨꯄꯥꯗꯨꯗꯤ ꯆꯍꯤ 15ꯗ ꯁꯤꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯅꯪꯁꯨ ꯁꯤꯒꯗꯕ ꯀꯨꯏꯔꯣꯏ ꯕꯤꯇꯨꯅ ꯁꯥꯎꯗꯨꯅ ꯃꯗꯨꯕꯨ ꯏꯟꯊꯨꯔꯗꯨꯅ ꯅꯣꯡꯃꯩꯅ ꯅꯝꯂꯒ ꯅꯪꯕꯨ ꯄꯥꯟꯖꯤꯔꯣ ꯅꯪꯅ ꯑꯩꯒꯤ ꯁꯤꯕꯒꯤ ꯇꯥꯡ ꯂꯤꯄꯤꯕ ꯌꯥꯕ꯭ꯔꯣ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇꯨꯗꯤ ꯑꯩꯅ ꯍꯥꯏꯒꯅꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯩ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯦꯕ ꯅꯪꯅ ꯍꯧꯖꯤꯛ ꯅꯣꯡꯃꯩꯅ ꯅꯝꯂꯤꯕꯗꯣ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃꯩ ꯑꯗꯨꯗꯒꯤ ꯃꯔꯨ ꯑꯃꯕ ꯍꯦꯛ ꯃꯉꯣꯟꯗ ꯁꯣꯛꯍꯜꯂꯕ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯊꯤꯅ ꯑꯣꯠꯂ ꯅꯩꯔꯒ ꯍꯥꯠꯀꯦ ꯌꯦꯡꯉꯨ ꯅꯪ ꯁꯤꯒꯗꯕ ꯅꯣꯡꯃꯩ ꯃꯔꯨꯗꯣ ꯑꯩꯒꯤ ꯅꯣꯡꯃꯩꯁꯤꯗ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯈꯨꯗꯛꯇ ꯁꯤꯒꯅꯤ ꯕꯤꯇꯨꯅ ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯪ
ꯃꯍꯥꯛꯁꯦ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯃꯉꯣꯟꯗ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯤꯒꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯣꯡꯃꯩꯗꯨꯗꯒꯤ ꯃꯔꯨ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯀꯥꯞꯄꯨꯅꯤ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯁꯣꯏꯗꯅ ꯍꯥꯠꯈꯤ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯕꯤꯅ ꯃꯍꯥꯛꯅ ꯉꯥꯡꯉꯤꯕ ꯋꯥꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯧꯔꯕꯅꯤ ꯔꯕꯤꯅ ꯍꯜꯂꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯠꯇꯨꯒꯤ ꯅꯨꯄꯤꯗꯨꯅ ꯍꯣꯔꯣꯡ ꯈꯣꯡꯗꯨꯅ ꯃꯍꯥꯛꯅ ꯅꯪꯁꯦ ꯁꯥꯎꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ ꯃꯗꯨꯗꯤ ꯕꯤꯠꯇꯨꯅ ꯑꯩꯁꯦ ꯃꯉꯣꯟꯗ ꯍꯦꯟꯅ ꯁꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯗꯨꯕꯨ 하이웨이 두들기 막하 다다르는바 야안두는 타워미 두가 막호이 나독두나 찐키라미 라비수마 두부 간자두나 레자호이 농알 뽀마탐다 SCBJ 라키에 두가 라비고 나라미 마토두나 낭나 테네리바두부 비투 생바라 하이두나 하라미 낭세 호직 마폼 질레 뱀마탐다 구동양을 티라가니 마폼 홍다바 야로 하이두나 하라키 마드로 그라이드부 타두리브나 고락부 타두리브라 팟나 타두리브라 ꯁꯔ ꯁꯨꯅꯥꯃꯤꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯔꯦꯡ ꯀꯣꯜꯂꯤꯂꯣ ꯍꯥꯏꯕꯒꯨꯝꯕꯅꯤ ꯁꯥꯔꯅ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯨ ꯍꯨꯔꯥꯟꯕ ꯆꯦꯟꯕ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯇꯥꯟꯅꯩ ꯑꯗꯨꯒ ꯁꯤꯗꯗꯤ ꯑꯩꯉꯣꯟꯗ ꯑꯣꯟꯅ ꯇꯩꯅ ꯊꯣꯛꯂꯔꯦ ꯍꯨꯔꯥꯟꯕꯗꯨꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯦ ꯃꯔꯝꯗꯤ ꯑꯩꯅ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯕꯩꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯦ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯌꯥꯝ ꯆꯪꯗꯣꯔꯤꯕ ꯃꯇꯝꯅꯣ ꯑꯩꯅ ꯃꯤꯅꯤꯠ 15ꯗ ꯐꯥꯔꯒ ꯄꯤꯗꯨꯅꯤ ꯃꯥꯕꯨ ꯑꯗꯨꯒ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯗꯅ ꯃꯍꯥꯛꯁꯦ ꯅꯈꯣꯏꯕꯨ ꯅꯝꯇꯥꯛ ꯇꯧꯔꯝꯃꯒ ꯆꯦꯟꯈꯤꯕꯅꯤ ꯃꯥꯒ ꯅꯪꯒꯁꯦ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯛꯅꯗꯤ ꯄꯩꯁꯥꯒꯤꯗꯃꯛꯇ ꯃꯤ ꯀꯅꯥꯕꯨ ꯍꯥꯠꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅꯗꯤ ꯅꯪꯒꯤ ꯇꯣꯂꯣꯞꯇꯨꯒꯤ ꯈꯜꯂꯒ ꯅꯪꯒꯤ ꯆꯧꯀꯤꯗꯨꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯕꯅꯤ ꯔꯕꯤꯅ ꯍꯥꯏꯈꯤ ꯅꯪꯅ ꯈꯪꯅ ꯇꯧꯔꯤꯅꯦ ꯑꯩꯒꯤ ꯍꯧꯖꯤꯛꯅꯦ ꯑꯩꯁꯦ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯃꯍꯥꯛꯁꯦ ꯀꯣꯏꯊꯤ ꯊꯤꯔꯒ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗꯅꯦ ꯅꯣꯡꯃꯩꯅꯅꯦ ꯂꯣꯏꯅ ꯀꯥꯞꯁꯤꯟꯕꯁꯤꯅꯦ ꯄꯥꯝꯃꯤꯁꯦ ꯔꯕꯤꯟꯗ꯭ꯔ ꯅꯥꯔꯥꯌꯟ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯃꯁꯥ ꯃꯊꯟꯇ ꯃꯄꯥꯟ ꯊꯣꯛꯆꯤꯟꯖꯒꯗꯕꯅꯤ ꯑꯩꯅ ꯃꯥꯁꯦ ꯍꯥꯠꯊꯔꯒꯗꯤꯅꯦ ꯃꯥꯁꯦ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤ ꯍꯛꯆꯥꯡ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯪꯉꯣꯏ ꯁꯥꯎꯔꯕ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅꯦ ꯃꯁꯤꯗ ꯂꯩꯔꯅꯤꯅ ꯂꯦꯞꯂꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯤꯡꯁꯦ ꯈꯕꯔꯗ ꯐꯣꯡꯒꯦꯁꯨ ꯐꯣꯡꯍꯟꯈꯣ ꯑꯩꯒꯅꯦ ꯕꯤꯠꯇꯨꯒꯅꯦ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯇ꯭ꯔꯥꯏꯕꯦꯜ ꯃꯨꯔꯇꯤꯗ ꯏꯟꯇꯣꯒ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯕꯤꯠꯇꯨꯒ ꯅꯪꯒ ꯀꯩ ꯃꯔꯤ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯨꯔꯇꯤꯗ ꯍꯥꯏꯔꯛꯈꯤ ꯃꯥꯅ ꯑꯩꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯀꯤꯗꯅꯦꯞ ꯇꯧꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯕꯨ ꯅꯊꯟꯗ ꯃꯍꯥꯛꯅ ꯊꯥꯗꯣꯛꯑꯝꯃꯤꯅ ꯀꯩꯒꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯕꯤꯅ ꯇ꯭ꯔꯥꯏꯕꯦꯜ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯇꯥꯏ ꯑꯗꯨꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯉꯗꯨꯅ ꯃꯊꯛꯇ ꯌꯥꯡꯈꯠꯇꯨꯅ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯍꯥꯠꯂꯨ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯣ ꯏꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯈꯨꯕꯤ ꯁꯥꯏ ꯂꯧ ꯁꯤꯔꯕ ꯃꯇꯨꯡꯗ ꯈꯨꯕꯤ ꯁꯥꯏ ꯂꯧꯕꯗꯤ ꯂꯥꯏꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯑꯗꯨꯒ SCPꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯗꯨꯕꯨ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ SCPꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏꯁꯦ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯁ꯭ꯇꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯕꯅꯤ ꯀꯦꯃꯦꯔꯥ ꯊꯝꯃꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈꯤꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯍꯨꯔꯥꯟꯕ ꯑꯪꯀꯜ ꯑꯗꯨꯅ ꯄꯦꯁꯦꯟ ꯑꯃꯗ ꯄꯥꯜꯂꯤꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯗꯨꯕꯨ ꯊꯥꯕꯤ ꯃꯨꯊꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯗꯨ ꯃꯨꯊꯕ ꯃꯇꯝꯗ ꯑꯅꯥꯕꯗꯨ ꯈꯪꯍꯧ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯒ ꯏꯀ꯭ꯋꯤꯞꯃꯦꯟꯗꯨ ꯊꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯄꯣꯊꯥꯈꯤ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ SCPꯗꯨ ꯆꯪꯂꯛꯂꯒ ꯏꯕꯦꯝꯃ ꯅꯪ ꯀꯝꯗꯧꯔꯤ ꯅꯪ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯇꯥꯡꯀꯛ ꯑꯗꯨꯗ ꯔꯕꯤꯗꯣ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯇꯟꯖꯥꯗꯨꯗ ꯑꯩꯁꯨ ꯂꯩꯔꯝꯃꯤ ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩ ꯃꯗꯨꯅ ꯁꯥꯎꯔꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ SCPꯗꯨꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ SCPꯗꯨ ꯃꯗꯨꯒꯤ ꯀꯥꯗꯒꯤ ꯃꯈꯖꯥꯏ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯝꯃꯤ SCPꯅ ꯈꯨꯄꯥꯛ ꯆꯥꯗꯨꯅ ꯊꯣꯛꯂꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯔꯕꯤꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ SCPꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯉꯛ ꯅꯣꯝꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯔꯕꯤꯅ ꯌꯥ ꯆꯤꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ SCPꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯕꯤꯅ ꯃꯗꯨ ꯎꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗ SCPꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯎꯅꯔꯨ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ ꯔꯕꯤꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯗꯨꯅ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯊꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯄꯥꯟꯗ ꯐꯥꯎ ꯇꯥꯔꯝꯃꯤ ꯔꯕꯤ ꯃꯃꯥꯏ ꯄꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯎꯅꯔꯝꯃꯤ ꯃꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯪꯒꯤ ꯅꯃꯥꯏꯗꯣ ꯀꯩꯗꯧꯔꯦ ꯌꯥ ꯆꯤꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯔꯕꯤ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯦ ꯕꯤꯠꯇꯨ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯇꯔ ꯇꯦꯡꯀꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯝꯂꯗꯨꯅ 1 2 3 ꯍꯥꯏꯗꯨꯅ ꯋꯥꯇꯔ ꯇꯦꯡꯀꯔ ꯑꯗꯨꯗ ꯁ꯭ꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔꯅ ꯍꯛꯇꯨꯅ ꯏꯔꯝꯃꯤ ꯕꯤꯠꯇꯨꯒꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯩꯁꯥꯁꯨ ꯃꯥꯡꯂꯦ ꯂꯥꯂꯥꯁꯨ ꯆꯠꯈ꯭ꯔꯦ ꯔꯕꯤꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯠꯇꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯁ꯭ꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯗ ꯊꯤꯟꯒꯦ ꯇꯧꯗꯨꯅ ꯅꯪꯅ ꯀꯤꯒꯜꯂꯤꯗꯣ ꯃꯁꯤ ꯊꯤꯜꯂ ꯇꯥꯔꯒꯗꯤ ꯀꯤꯔꯔꯣꯏꯗꯕꯅꯤ ꯃꯁꯤꯗ ꯏꯔꯤꯕ ꯅꯝꯕꯔꯁꯤꯡ ꯑꯁꯤ ꯎꯔꯕ ꯑꯍꯥꯟꯕ ꯅꯝꯕꯔꯁꯤꯅ ꯔꯕꯤꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯂꯣꯏꯅ ꯐꯥꯒꯗꯕꯅꯤ ꯑꯗꯨꯒ ꯍꯥꯠꯀꯗꯕꯅꯤ ꯅꯝꯕꯔ ꯑꯅꯤꯁꯨꯕꯒꯤꯁꯤꯅꯅꯦ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯅꯤ ꯅꯝꯕꯔ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯅ ꯑꯩꯈꯣꯏ ꯂꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯝꯗ ꯆꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯠꯀ ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯇꯥꯔꯒꯗꯤ ꯃꯔꯤꯁꯨꯕ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯑꯩ ꯀꯔꯤꯁꯨ ꯇꯟꯕ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯑꯍꯨꯝꯁꯨꯕꯁꯦ ꯑꯩꯒꯤ ꯂꯛꯀꯤ ꯅꯝꯕꯔꯅꯤ ꯃꯈꯥ ꯇꯥꯅ ꯑꯩ ꯍꯥꯞꯆꯤꯟꯕ ꯄꯥꯝꯗꯦ ꯅꯪꯗꯤ ꯄꯥꯝꯕ꯭ꯔꯥ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯋꯥꯇꯔ ꯇꯦꯡꯀꯔ ꯇꯣꯡꯗꯨꯅ ꯆꯠꯂꯝꯃꯤ
Rabi amasung SCP makoi matha sambanduna yu thakduna mangduna lerami tanjaldura hura bangkal adu laktuna yu lili puraduna chapo singju puduna chakitoromi matamaduna Rabina malu yu huranduna pukre aduga achapo suyongna pukrabani karamna khangino haiba matamda yu gi bottle aingbudo themo matamda maki kurta se luna chole aduga achapo pubagi achapo chu duna lerabani madudagi SCP duna ki nangna yam singbadara gadi kaigino nangna bitu khana honari dubo Rabina hare aina khana horba nate man horpane madudagi Balmiki daraki mahakdine polakpadi gunda wara porakpane adubu Rabigi hoji training period horibani alu tari nang kai toge haribana hadna SCP dan hang matamda Rabina aidi target ahom laigani ahamada imaga babaga do mafam masida purakpa ani subadana madhubu naraga thiambaduni number ahom subadana Rabina kappaga haraki masigi bitu semta lo singkisi aingona karan yam taduna leire haduna haraki Balmiki ne yam nangna adu mayam dubuna kamdong tawduna haduna haraki Rabina hare akhoi generation gi angang singase plan to thabak tawne adu ai thabak tawdona plan tawre akhoi ima babaga do hana ai la o haduna pau pi khrabane basinga duna kari pugi gi habu pau ta yam details on haraki kiman kiduna makoi home station jam na sakibani numoi do thuk taragadi coffee pitaki haduna pau khairami Rabina mapala phone tawduna kada yore haduna hanglami Railway station yogdura haduna mapana harami maduragi Rabina yetalai tho aduga Ahmedabad tana la o haduna harami karamna laktuna haiba matamda nakona toniba taxi ru lakadabani maduri paisa yamna piroidra haiduna haiba matamda Sitaram se babu yamna phabani mana loi pigani haiduna harami wahai ruta matamda SCP Sitaram khamprek khangami bitugi mi singa tawgadaba mayam singa du Rabina loina haraki aduga madumak chap mana tawmi makoi mi singa du train station aduda Rabigi ma pabu ko thithiduna lerami Balmiki ne mahagi mabai da haraki mina di thang ten uwa matamda kinabani adubu nangdi bongi pin lauthokduna phamduna lerabani nahakna mahaksibu yummasida thamlaga yuga su pithaklibani ne maduridi SCP duna adu tarane mathangna kaidawduno bitu do haturibra Rabina haraki nandi yu ngaw hemanduna target number ba kawra pore yengu mathang dare bise madudu thiembaduni madu hotel amada chapo chaduna lemi mafam aduda Rabi laki aduga mahaka phaminaduna wai sanarami Rabi uba matamda madudu hawatuna chakhi torami Rabina nangna engoda suyam sawise kaigino haiduna harami madara maduna haraki nangna mabu thawjalaga aibu hana honaribnine mana toiduri drama ni nangmu sunga halu katoroge haduna Rabina harai maduna haraki nangna nungsibagi lang thaladuna aibu thuan banatra Rabina mahapu themjanaba adugi waduna tikatoroge madana maduna haraki nangje sendonna kangadabni nangmu wanga mad break phaba yadabraba aibu sacrifice tawturibni nangi mission dugi maduragi Rabina madugi mangata yale pa aikal pairaduna nupa amda uladuna masigi ne ini ma manupi ase aina asugumna phajali bane dubu maduragi mana hojikse au mi sigdrangna duna lerabane maduna pakhalap tawna haraki aina ne mi ate ate dadi tawbuna te nawon khada tawi wani nangal hongba pami aduga anganga sa popa pami bani ichanupa ani ge sa popa pami bani madurabina haraki ichanupa ani dudi phari ne dubu aidi chanupi emasu yawa pami Mafam adura family nupadu makoina namduna phaduna makoi warising adu tahalami nupadu hotke tawjabi adu makoina du phadina thamami madagi maduna haraki aina nangi nambuta jin chetpa horibani loho matungda kiss tawba matamda ai anopsina pharak tarakani haduna ai lens ka ublabani madagi ni makoi ni khanaraki kanana chuminu lalino haduna nupadu rahmo matamda nupadu di ngasaidagi makoina nganri powasing adu kanida taramde mana pangwa mi wara meduna mahana mana aduna device ama hapladuna nakoi amuka khanau ai ganana chumino habda bija taw harami wahai ruta matamda makoi ni magaktuna yengduna lerami maduragi Rabina madhubu ko tan tan rakhi nang kala chatunu ithilam gi hadun haraki maduru sawadun haki phare nangna ne nahangi numida duda lakhi bandu pa dune gali dune chap anaba color dune puduna lakta lagadi ai nangna thinbado yagani tanja duna nahamu gari piramanu pa dasu mafam lu thunglaki matodu matamda Rabina mahakpu sign tawduna chakkina ba harami adubu nupa tu lakraduna gari suwadu Rabi de pirami aduga madam se koi bidura haduna harami matodu matamda madudi sawbana propok chaklami madura nupa du hanglami kaigino nangna numida duda gari do mangol sindarami do nupa du naraki police inspector amana ingondane keli madudi agi gari se roshidu ga pirakani ye maramaduna ni pirami do madura madunaraki adu moiduna su nang momonok tuna pirami duna kaigi aidi khana nokan mine adugi ni haiduna nupa du nokamnami wahai ruta matamda madhu du sawga sakhirami Rabisu madhubu themjanaba kan honna jarami
ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯀꯌꯥ ꯇꯦꯡꯀꯔꯗꯒꯤ ꯏꯁꯤꯡ ꯌꯥꯗꯨꯅ ꯂꯩꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯃꯈꯣꯏꯅꯤ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯣꯡ ꯆꯨꯔꯝꯗ ꯇꯥꯔꯒꯅꯤꯅꯦ ꯅꯪꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯗꯕꯅꯤ ꯅꯪꯒꯁꯨ ꯊꯦꯡꯅꯔꯝꯃꯣꯏꯗꯕꯅꯤ ꯔꯕꯤꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯛꯈꯤ ꯑꯣ ꯂꯣꯏꯔꯦꯗꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯋꯥꯇꯔ ꯇꯦꯡꯀꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯂꯩꯔꯦꯅꯤ ꯃꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯅꯪꯅ ꯃꯅꯨꯡ ꯁꯣꯜꯂꯛꯏꯗꯨꯕ ꯅꯣꯡꯗꯨꯁꯨ ꯅꯪꯅ ꯆꯨꯍꯜꯂꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯠꯇꯦ ꯍꯥꯏꯖꯒꯦ ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯕꯤꯅ ꯃꯗꯨꯁꯨ ꯑꯩꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯗꯨꯅ ꯏꯁꯣꯔꯕꯨ ꯀꯧꯖꯔꯗꯨꯅ ꯂꯣꯏꯔꯦꯗꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯣ ꯑꯗꯨꯅ ꯊꯣꯛꯈꯤꯕꯣꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯆꯥꯛꯆꯔꯝꯃꯤ ꯔꯕꯤꯅ ꯋꯥꯇꯔ ꯇꯦꯡꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯝꯅ ꯅꯣꯡ ꯆꯨꯍꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯗꯨꯗ ꯎꯠꯈꯤꯔꯝꯃꯤ ꯃꯗꯨ ꯁꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥꯒ ꯃꯃꯥ ꯑꯇꯣꯝꯕꯤꯒ ꯃꯆꯥꯒ ꯂꯩꯔꯝꯃꯤ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯀꯅꯥ ꯂꯛꯅꯔꯛꯏ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯍꯪꯉꯝꯃꯤ ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯌꯥꯗ ꯀ꯭ꯂꯤꯞ ꯐꯥꯔꯤꯉꯩ ꯃꯇꯝꯗ ꯀꯅꯥꯅ ꯍꯟꯅ ꯌꯦꯡꯉꯛꯇꯦ ꯑꯅꯧꯕ ꯑꯆꯧ ꯎꯞꯄ ꯃꯇꯝꯗꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯗ ꯂꯥꯏꯗꯅ ꯅꯪꯅ ꯐꯥꯎ ꯂꯧꯅꯕꯤꯔꯛꯇꯦ ꯄꯔꯗꯥ ꯃꯥꯟꯕ ꯐꯤꯔꯣꯜ ꯁꯦꯠꯄ ꯃꯇꯝꯗꯁꯨ ꯀꯅꯥꯝꯇꯅ ꯅꯪꯕꯨ ꯊꯥꯒꯠꯄꯤꯈꯤꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯊꯦꯡꯛ ꯌꯨ ꯍꯥꯏꯕ ꯑꯃ ꯄꯨꯊꯣꯛꯇ꯭ꯔꯅꯦ ꯏꯕꯦꯝꯃ ꯃꯗꯨꯒꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯊꯣꯛꯂꯛꯑꯒ ꯏꯁꯧ ꯂꯥꯡꯗꯨꯅ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯄꯦꯄꯥ ꯉꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯀꯌꯥꯝ ꯖꯥꯠ ꯊꯤꯕꯅꯣ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯪꯉꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯈꯤ ꯍꯧꯗꯣꯡꯗꯧꯅꯅꯦ ꯈꯨꯖꯤꯟ ꯈꯣꯠꯄꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯕꯤꯅ ꯌꯨꯕꯤ ꯊꯥꯎ ꯑꯗꯨꯝꯇ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯨꯕꯤ ꯊꯥꯎ ꯁꯤꯖꯤꯟꯅꯔꯒ ꯅꯣꯡꯃꯩ ꯑꯗꯨ ꯇꯩꯔꯝꯃꯤ ꯅꯣꯡꯃꯩ ꯑꯗꯨ ꯇꯩꯕ ꯃꯇꯝꯗ ꯃꯈꯣꯏ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯁꯥꯟꯅꯄꯣꯂꯥ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯂꯛꯈꯤ ꯑꯗꯨꯒ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨ ꯒꯦꯠꯀꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯥꯅ ꯀꯞꯂꯝꯃꯤ ꯃꯗ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ ꯆꯥꯅꯤꯡꯉꯩꯗꯤ ꯀꯞꯀꯅꯨ ꯀꯞꯄꯤꯉꯩꯗꯤ ꯆꯥꯒꯅꯨ ꯅꯆꯦꯁꯤꯁꯨ ꯈꯔ ꯄꯤꯖꯧ ꯃꯌꯥꯡ ꯀꯪꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯟꯇꯤ ꯅꯪꯁꯨ ꯒꯦꯠꯇ ꯀꯥꯈꯠꯂꯒ ꯇꯣꯡꯉꯦꯅ ꯂꯦꯝꯅ ꯈꯛ ꯊꯥꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯂꯣꯛ ꯆꯤꯡꯉꯝꯃꯤ ꯅꯪꯁꯨ ꯉꯁꯥꯏ ꯑꯥꯏ ꯂꯚ ꯃꯥꯏ ꯋꯥꯏꯐ ꯑꯥꯏ ꯂꯚ ꯃꯥꯏ ꯋꯥꯏꯐ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯄꯗ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨ ꯇꯥꯔꯗꯤ ꯃꯗꯨꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯂꯥꯏꯒꯨꯝꯂꯕꯤ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯂꯥꯏ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯗ ꯄꯣꯠ ꯀꯠꯂꯒ ꯅꯈꯣꯏꯅ ꯑꯣꯏꯅ ꯄ꯭ꯔꯁꯥꯗꯤ ꯐꯪꯉꯨꯗ꯭ꯔꯥ ꯃꯉꯣꯟꯗꯁꯨ ꯈꯔ ꯄꯤꯖꯗꯕ ꯑꯗꯨꯇꯥꯔꯗꯤ ꯐꯔꯦ ꯃꯥꯁꯦ ꯃꯤꯗꯧꯅ ꯈꯜꯂꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯥꯕꯨ ꯅꯤꯡꯊꯤꯖꯅ ꯂꯣꯏꯅꯕꯤꯗ ꯇꯥꯔꯒꯗꯤ ꯅꯤꯡꯊꯤꯖꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯁꯦ ꯅꯣꯡꯃꯩ ꯂꯣꯏ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯗꯨ ꯁꯣꯏꯗꯅ ꯀꯥꯞꯈꯤꯔꯝꯃꯤ ꯔꯕꯤ ꯑꯗꯨ ꯅꯣꯡꯃꯩ ꯑꯁꯤ ꯁꯣꯏꯗꯅ ꯀꯥꯞꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯕ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯋꯤ ꯃꯗꯨꯁꯨ ꯊꯦꯝꯕ ꯂꯣꯏꯔꯕꯅꯤꯅ ꯑꯍꯨꯝꯁꯨꯕ ꯇꯔꯒꯦꯠ ꯍꯥꯏꯕꯗꯤ ꯕꯤꯇꯨꯁꯤ ꯍꯥꯠꯄꯒꯤ ꯄ꯭ꯂꯥꯟ ꯁꯦꯝꯕ ꯍꯧꯔꯛꯈꯤ ꯕꯤꯇꯨꯒꯤ ꯃꯐꯝ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏꯕꯦꯜ ꯃꯨꯔꯇꯤ ꯐꯥꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯥꯏꯕꯦꯜ ꯃꯨꯔꯇꯤ ꯑꯗꯣ ꯃꯍꯥꯛ ꯖꯦꯜꯗ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟꯕ ꯑꯪꯀꯜ ꯑꯗꯨ ꯖꯦꯜꯗ ꯊꯥꯗꯜꯂꯒ ꯃꯍꯥꯛꯄꯨ ꯖꯦꯜꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯄ ꯑꯃ ꯆꯪꯒꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕ ꯑꯪꯀꯜ ꯑꯗꯨꯕꯨ ꯖꯦꯜꯒꯤ ꯃꯅꯨꯡꯗ ꯊꯝꯃꯝꯃꯤ ꯖꯦꯜꯒꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯑꯪꯀꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯇꯣꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯏꯒꯅꯤ ꯆꯦ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯦ ꯃꯌꯥꯝ ꯑꯃꯒ ꯀꯣꯂꯣꯝ ꯃꯌꯥꯝ ꯑꯃꯒ ꯂꯧꯔꯝꯃꯤ ꯀꯣꯂꯣꯝ ꯃꯌꯥꯝ ꯑꯗꯨꯅ ꯁꯣꯒꯤ ꯆꯕꯨꯟ ꯑꯃ ꯁꯦꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯤ ꯁꯣ ꯑꯗꯨꯒ ꯆꯦꯟꯖ ꯇꯧꯊꯣꯛꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯔꯛꯈꯤ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯔꯕꯤꯅ ꯍꯨꯔꯥꯟꯕ ꯑꯪꯀꯜ ꯑꯗꯨꯗ ꯐꯣꯟ ꯑꯅꯤ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯇ꯭ꯔꯥꯏꯕꯦꯜ ꯃꯨꯔꯇꯤ ꯃꯅꯒꯟꯅ ꯄꯣꯞ ꯂꯥꯎ ꯊꯥꯔꯝꯃꯤ ꯀꯩꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯐꯣꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯤꯒꯤ ꯐꯣꯟ ꯑꯁꯤꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯣꯟ ꯇꯧꯔꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯣꯟ ꯄꯤꯕ ꯃꯇꯝꯗ ꯆꯨꯝꯅ ꯄꯤꯗꯕꯤꯗ ꯃꯤꯉꯣꯟꯗ ꯊꯥꯔꯛꯄꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯇꯥꯏꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯨꯔꯥꯟꯕ ꯑꯪꯀꯜ ꯑꯗꯨꯗ SCP ꯑꯗꯨꯅ ꯃꯗꯨꯒꯤ ꯐꯣꯟ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯤꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯥꯖꯕ ꯊꯝꯃꯝꯃꯤ ꯋꯥꯔꯗꯔꯥꯖꯀꯤ ꯃꯅꯥꯛꯇ ꯕꯤꯇꯨ ꯂꯥꯛꯂꯗꯨꯅ ꯕꯤꯇꯨꯅ ꯔꯕꯤꯗꯣ ꯍꯤꯡꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯂꯦꯝꯅ ꯀꯛꯊꯔꯣꯏ ꯃꯍꯥꯛ ꯍꯤꯡꯉꯤꯕ ꯐꯥꯎꯗꯤ ꯑꯩ ꯂꯦꯝꯅ ꯇꯣꯛꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯔꯕꯤꯗꯣ ꯍꯥꯠꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯗꯔꯥꯖꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯋꯥꯔꯗꯔꯥꯖꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯄꯤ ꯃꯤ ꯄꯤ ꯀ꯭ꯔꯦꯟ ꯀꯩꯀꯥ ꯄꯤ ꯒꯥꯔꯤ ꯀꯩꯀꯥ ꯄꯤ ꯑꯗꯨꯕꯨ ꯅꯪꯅ ꯄꯩꯁꯥꯗꯣ ꯀꯩꯝꯇ ꯍꯨꯔꯥꯟꯕ ꯉꯝꯗꯦ ꯅꯪꯒꯤꯗꯃꯛꯇ ꯅꯀꯂꯤ ꯐꯦꯃꯤꯂꯤ ꯐꯥꯎꯕꯗ ꯄꯤꯔꯕꯅꯤ ꯅꯪꯒꯤꯗꯃꯛꯇ ꯄꯥꯁꯄꯣꯔꯠ ꯐꯥꯎꯕ ꯄꯩꯁꯥ ꯂꯥꯛ ꯇꯤꯡꯗꯨꯅ ꯁꯥꯔꯕꯅꯤ ꯁꯔꯇꯥꯒꯤ ꯐꯦꯃꯤꯂꯤꯗꯁꯨ ꯄꯩꯁꯥ ꯄꯤꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯁꯦ ꯈꯔ ꯏꯪꯊꯔꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯅꯪꯅ ꯏꯌꯥꯔꯄꯣꯔꯠꯇ ꯆꯠꯂꯒ ꯐ꯭ꯂꯥꯏꯠ ꯑꯃ ꯐꯥꯎꯕ ꯇꯣꯡꯕ ꯉꯝꯖꯗ꯭ꯔꯤꯕꯅꯤꯅꯦ ꯑꯩ ꯅꯉꯣꯟꯗ ꯀꯔꯣꯔ 1.5 ꯐꯥꯎꯕꯗꯤ ꯂꯣꯏꯁꯟꯈ꯭ꯔꯕꯅꯤ ꯊꯧꯁꯦ ꯁꯤ ꯆꯥꯁꯤꯁꯨ ꯐ꯭ꯔꯤꯅꯤ ꯃꯗꯨꯒꯤ ꯕꯤꯇꯨꯒꯤ ꯅꯨꯄꯤꯗꯨꯅ ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯕꯤꯇꯨꯅ ꯇꯨꯃꯤꯟꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯃꯍꯥꯛ ꯑꯁꯦ ꯂꯣꯏꯁꯟꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯔꯗꯔꯥꯖꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯑꯁꯦ ꯄꯦꯄꯥ ꯁꯨꯝ ꯉꯥꯡꯕ ꯉꯝꯖꯕꯒꯤ ꯋꯥꯅꯤ ꯑꯇꯩ ꯀꯩꯝꯇ ꯉꯝꯗꯦ ꯔꯕꯤꯗ ꯑꯩꯅ ꯊꯕꯛꯇꯨ ꯁꯤꯟꯅꯔꯝ ꯇꯥꯔꯗꯤ ꯕꯦꯡꯀꯤ ꯄꯩꯁꯥꯗꯣ ꯂꯨꯠ ꯇꯧ ꯂꯣꯏꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯝꯒꯗꯕꯅꯤ ꯆꯍꯤ 19ꯒꯤ ꯑꯉꯥꯡ ꯑꯃꯈꯛꯇꯅ ꯅꯪꯕꯨ ꯅꯩꯁꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯦ ꯆꯠꯂꯣ ꯅꯪꯗꯤ ꯃꯥꯒꯤ ꯃꯈꯣꯡ ꯍꯥꯝꯃꯨꯁꯨ ꯍꯥꯏꯔꯤꯃꯛꯇꯗ ꯃꯃꯥ ꯏꯀꯥꯏ ꯈꯪꯗꯒꯤ ꯐꯝꯗꯨꯅ ꯂꯩꯅꯤ ꯋꯥꯔꯗꯔꯥꯖꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯑꯗꯨ ꯕꯤꯇꯨꯅ ꯈꯥꯡꯕ ꯉꯝꯈꯤꯗꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯊꯥꯡ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯗꯔꯥꯖꯇ ꯊꯤꯜꯂꯝꯃꯤ
บิตุนฮาราคีมากินปีกิมาวางดาอัตโปนุปามาบูทักตาระกดีมากินปาดนะกรีฟ้ากุนิฮาเบดอมาดูในฟ้าริเปเซนั่นมากิมาวางดาระบีทักปดอมาดูในฟ้าริเปซิจูกรีบนะฮจิกิตอเปปาฮาเบนะตรอไอ้นะฮากิโตกันฮมรานังจะฮัดกันฮากิวนี่มาร์กเซเฮนดิเกฟอยตาบังกัมดบันีลาลเฮจงมงวันดไอ้เนี่ยสอรี่ให้ดูนะสูมานะครามนะตาตุริกีให้ดูนะวันดารัสนะฮังามีไอ้บุคคลโลให้ดูนะฮาราคีบิตุนฮาราคีไอ้กิทำมวยเสกให้ลับลินังนะนั่งบุคคลมาตุ้งตาไอ้งวนพังตุริบกันนะบสกัยโนมาดูวันดารัสนะลุตโตกุปชาตปีกีให้ดูนะฮาราคีว่าให้ดูตามาตั้มดาดูที่ไม่ชักระดับเนี่ยให้ดูนะให้เป็นมาตั้มดาไม่ชักถึงไอ้มองมังดาไอ้คนเนี่ยลุโตหูนี่ให้ไปกี่วันนี้ตั้มละมีบิตุนมาคุยมีสิ่งดาประชาโตมังที่ให้ดูนะตั้มละมีว่าให้ดูตาบดาบิตุสองวันคิดนะมันตรีดูวินทุรามีดูกับประชาโตก็ไอ้เรื่องหังามีประชาโตหังกิตาวมาตั้มดามันตรีตุดีซีนุนเลยคิรามีทราเวลมูตินะวัดรัสตะพอนตรามีดูกับพอนดูระบีทรานสมิเตอร์ตะคงคีระบีนาฮาราคีมาร์กเซพอนซินนะดับมาเลยพอนดูหลังทุกไรมาร์กเซอดุไม่ต่อนี่ขังดูไหนเนี่ยมาร์กมันกันดาทรานสมิเตอร์มันดับพัมบันีทราเวลมูตินะฮาราคีไอทราเวลมูติเนี่ยดูกับเบลพังเดบัตกี้เจลกินาทุกตัวน่าลาบันีบิตุร์ท่าตะพอนมาตั้มได้ยานมาลูกันนี่บิตุนาคินันเอาไว้ฉันเรียกจะกันอาโนฮานะขังโคบิตุนังเวเรวัดรัสติกไลโนมาดูบิตุนาคีมาร์กตีเอาโลบอดรวยกันเลยไอ้ที่เจลกี้อาตัววันละเจลครับมาดูบิตุนาคีนั่งดีกันยาดพัฒนาโอ้ยแต่ว่างานลิบดอไอ้ยังเชื่อมันงานลิเสียให้ดูนะมุตินาฮาราคีมาดูบิตุนาฮาราคีนั่งวันละฝนตกน้องไปทำมุตตะฮารีแบบมีดออาตัวกูเจลกี้นั่งทั่วหลังรีบาดอมาดูวันฉันนั่งบราให้ดูนะมหานะระบินดูนารายณ์ให้ดูนะกรอกีบิตุนมงวันดาฮาราคีไอ้วารีมาลีบปามินงวันดาไอ้บ้านไอ้นอลปาลาลากีคุจินกับนี่มาดามหารีนะไอ้นอลปาลาลากีมาคุติอีตาฮันคิวนี่คุยบ้านนะไอ้บุหิตาพูดถึงหลังนั้นไปตรงกับฮารามีไอ้เนี่ยมาพูดถึงจังตัวนี้ยังมุ่งมั่นตั้งแต่นอลปากีมาคุติอีตาลีอีดูมุ่งมั่นตั้งแต่ไอ้กับกีน้องอันพูดมั่นตั้งแต่คุยบ้านเสก็เรากูมั่นหาใครให้ไปกี่ป่าวเสตั้งแต่อัดบัวคุยบ้านฮัดกี่บ่ดอไอ้เนี่ยนั่งไอ้นอลปาฮัดคิวนี่ตัวดีนั่งในคำตอบวันนี้นั่งบอยเนี่ยเลี้ยงเด็กขักทารอยนั่งบุษวยเนี่ยฮัดกันนี่เอสิบิตุนฮาราคีนั่งในบิตุนง่ายไม่อ่านจิตาเกมตัวตาสนัดจุดกี่เนาะมาละง่ายไม่ใช่แบบไม่อ่านตัวเกลี่ยไปตัวไอ้ที่เกมตัวจะก้าวดีมาร์กเสียหายฮัดกันนี่บิตุอะไรบิตุมาเสียลงทุกกันนี่ดูกันมาร์กสิร์ชเนี่ยชนะอินโวยกันนี่เราบังคับดูกันมาคุยนี่ไม่ยอมทำในหลักมาทำได้นั่นบีดามาดูเทนรามีมาดูเราบังคับตัวฮาคีมาสินพิมพ์จ้าเจมายังคำมันนะอนุภาพเตอุปฟังเดรนี่ระบินารักีนุ่มเอดูเรื่องมานะสาวรีบันเนี่ยนายกวนดาการิการินุ่มอาภารักคีบันเนี่ยมาเริ่มดูงานสิ่งที่ไอ้มงคลนั้นมันช่วยนักคงกันนี่ระบินามาดูพวกเขาดูน่ารักชรามีดูกันระบินารักีนั่งในกวนดาตัวรีบันมงสักไงเนาะไอ้บุ้มสักครั้งเดียวไปกินมงคลตัวรีสักไงเนาะมาเดินมาดูน่ารักีครั้งเดียวนั่งกินอุชิบัตสุครั้งเดียวอาเซียนวันเชียงเดียวเราให้ตัวสู้ไอ้ภาพตาบังคับเดียนั่งกินสักอย่างนั้นมิกซ์จูระบินีให้ตัวสู้ไอ้ท่าจะรักตระบันเนี่ยมาดูระบินารักีนั่งในไอ้แบ็กกราวด์เสียงคำพูดว่ามันตราไอ้มัมมี่ระบีอีป้ามัมมี่นารายณ์ชาสตรีอีมามัมมี่นะมาดูบลาดูไอ้น้องเราปีมัมมี่นะราจีให้ดูให้เป็นมาทำมาดูตามาคุยแฟมิลี่ดูการตรงดูมาพูดดูหลักละมีมาป้าดูกลุ่มทารกมาชาลป้าดูละสิตานาวิมายุ่งสุขอะไรเรื่องเกี่ยคุยปุ่งหุ่มสุราบันนี่โคโรคุยดูนัสตุเลยไปสิระบีเนี่ยมาดูตามาฮักกี้มุ่งมันงดูสักตาปมาทำได้มาดูที่ท่าจะดับบันนี่นะมาทันดูนกเชรามีดูก็นั่งดีมุ่งมันกันเสียยามทุนนี่อุริบจานี่เนี่ยแต่มิงกาเดียงกับปนิเฮโรตุระทำมุปนว่าคุยสิบ่ได้เราพอให้บรรลุจังไงได้ไปทุรักปนหาเลยระบีเนี่ยมาดูตาให้ทุ่มเลยเนี่ยมาสิคุยไม่ป้าเชียงบัดนี้เนี่ยให้ดูหารามีมาดีมาดูเนี่ยมาป้าดูละฮันุบ้านั่งดียานขัดตาวิยัยมาดีกัดตัวดูเนี่ยเลยระบีมาป้าดูมาหาสิกันแล้วให้ดูนะระบีได้หัวมันทำตามาดูนะฮักกี้มามีตังมามีพบตัวเนี่ยนั่งกินมาละปานี่ท่าจะดีสักมาละผมตีเอาดีมาแต่มาดูนะไอ้มันเนี่ยดูเนี่ยนี่เนี่ยมาดีมาดูนะระบีฮักกี้นั่งกินเนี่ยหลักปนามาเสมาสักอย่างน่ะพัฒน์นี่มาดีระบีมาชนปีดูนะสาวดูนะการกินน้องเนี่ยเปียบงังอีสให้ดูนะช่องหลักผมมาทำตานั่งกินแต่เรายาวดีนั่งตุ้มเลยอยู่ให้ดูนะมาดูนะฮารามีระบีเดมาคุยตะคุลวนเลยดูนะตุ้มเลยอยู่ไอ้คนน่ะพัฒน์ฮารากีให้ดูนะฮารามีมาดูนะระบีดาการกินแต่มาตุ้มมาคุยแต่นนจริสิบ่นักคุยแต่ประชาพี่มันน่าจะให้ดูนะฮารามีการกินประชาโน้ให้ดูมาชนปีดูนะฮังนามีระบีเดมาดูบุนักบุกเอาประให้ดูจิงทอลามีมาแต่ระบีกินมาปั้นฮารากีไอ้กิจานป้าเสยามนังออปชั่นแบบนี้ลำเฮียมันเนี่ยดูบุอาดูมักตุนสู้มาป้ามาสักครั้งเดียวดีต่อเลยนะนั่นแหละที่ยามไรเนี่ยคุยเสียงมุ่งมันนุ่งนัดตีนหาดีแบบดูบุนั่นแหละท่าจะกินท่าจะรวยได้ดูบุอาเชียงมาดูดิอาเชียงมันเนี่ยคุยมุ่งมันนุ่งนี่สิมาไหนกิจานป้านี่มาไหนกิจานปีนี่อาดูการิกุมันนั่นน่ะคุยมุ่งยี่มองไว้ตาละกันตีเนี่ยไอ้กิจานปีตะกี้เซ็กชันอะไรกู
sak phajabadagi hen toradana cha thibam su yawbani adu fare sitarangi mayum sa kai dro haiduna mapana rabi dahlami masana pana kina oidali thoga chumna chalu akhoi bidi chumna chalage ne nangni chumna lei ko na tragadi ne na tayem sa aro wafum se haram tuna makhoi mafum du re chakhirami matodu maduna makhoi sibu nangi namala pa sing bra haidun hanglami rabi mathanda ngachiri chaidi phaja sa tare haidun harami maduna ikai baga sauling baga yan naruduna rabi da nukti gi nangna engwanda oidabada ngangduna lerabani aseng ba manga ko matamna kana puthaja duino haiduna cherami rabi na madhubu wai sanage tobuda madhu do pring kauduna lerbi madhu de madhubu koring ling danabani haiduna mari nama pamanduna masi paper wai ni masi pamoduga nangse pring kauduna lere aina ngang sing jam ta ko rabi na madhu da kesin naraduna haraki aina nangbu yanu si aina pamadi naga gel hongba tuni nangbu rani gumna thamgani adugu wa amta ga hage se si mari masajam ga hakake khara lu bowani risk khitang chawe haduna mahana mari macha ma hakkaladuna madhuda kistarami madhu ngaktuna mami lauthotuna yengdun lei chawi yunda moi mase madhugi matanda wari sanaduna lerami mamana haraki anga ne toido sagyam ka ine paal marom pariba mada balmiki haraki hojikani zero figure se sanarabani rabi machan pina muharai maduna pina miya usitene rabi mapana muharai ai chana pana ne karigum torongani maramaduna ne mahana sawrido mayamna wari sanadinge timing aduda madhu du ikhang khangudana chatlawna phawjulaki matodu ubu matamda rabi na ngakcharami aduga madhu kalamta da kaimta haimda bida rabi gi bedroom tana chutkirami matodu ubu matamda rabi mahaki matuni inarami rabi na madhu gi manata phamladuna karigino na babu changchalakuna agi kara phamduna leibase nana tori mo do mayamna kai khangini khangra madhu sor khonto ga haraki akoi mung manunga do aigi lohongoi matanda mafam sida waisana balakani habani makoina sida laktoise bor kanano di masa khangdabani koi bawa budi khangbani adubu akoi maza tv dudi nangna dum tainaro rabi na haraki aibo ngawbiro maga taina baga ngamjaroi madunu piduri sono chubani ne rabi na mapana kari khanari bisano haiduna yengduna nangi chakri khangbo paw ngam chakajina nangina magi chakri mukta tribra tanja da madu su mahaki purita lokto porki maduna puri du lokto laduna mapana chalo hai ra haiduna kesina duna haraki maduna rabi na mahapu thiam laduna nara se kai thokim no haibu nang khangi to mangai haiduna mahapu ka dur phajindra thamami rabi na mapana mapala puri yengjaratuna nang akhoi bapa khangda toini nang adugum ba phibam duda adugum firol du setuna leitaragadi mahana kai khangini khangra madu su mahaki puri do lokthorok palepte adumak lokthoraki mahana uthotuna yengma matamda maduna le ba phibam du uba matamda mahak khangpre khangkirami rabi na maduna le phibam du uba matamda mahak wa ngang matamda makhon tho uya kite upale treduna rabi na nang firona du seselo ai khanau kange haiduna mathanda ikai jarami rabi ising thaduna mayam le mafam du tholaki madu su mafam du laktuna phamnarami rabi na ba laktuna madhugi atomi mama du manata phamladuna nang mafam sira kado lakni no haiduna hangnami mama du su nang sira kado no haiduna harami nang na mahakpu ai khangdebida tumina lo hona basilip se karigino haiduna mama du chairami madhugi mama du masi police ki mayum ne nang chakro yare haiduna haraki madhu rabi na haraki bolo di du kana no khangra mada mama du no thropa matamda uram bang kala du lerami achina tra haiduna haraki uram bang kala du di madhugi mama du matamda pungaw ngaw khirami uram bang kala du laktuna rabi da sai selebun pi sida ingaw re haiduna haraki mada rabi na kaino nang ngangi du ai ni po ituni mada uram bang kala du haraki nang na ne po itaragasu nang lohongla pharak ta dana bagi damakta lohonga matunda phaduna pur sakhagi haiduna harai mama asingmudi nate dana haiduna su hairakirami madugi mama tomiduna ai borga private oina wai sanaba pami haiduna mahak huram uncle tugi manakta laklami mama duna nang se aina yam pamure ekhoi de kam dawi madu huram uncle duna haki nangi wahai duna agi thamoi sin ngon hale nang je kokting na ton baw yengbo matamda apsara male wahai du ta ba matamda mane po tu kai chirami nang kari khonari ge haiduna hangbu matamda aidi huran bani haiduna haraki maram maduna indra nang agi thamoi hurali pse haiduna mane po dun harami huram bang kalana tul maching chilaga tul mathak lelbatuna agi mite yengo duga aigona nusi haigu haiduna harami aduga khudang paiduna mayamda maga se aina nusi bana pini aigi magal hongani haiduna harami wai du ta matamda madhugi mapa da sawduna magi nu pida nachanu pi lu hongbagi wa haibala ga nangna mina sida nusiga anta wisa kai gino haiduna chairami aidi masi bone khalure haiduna mama dun harami makubo duna rabi de khudom bithilaga mahak ne khogi yan pawi drip to haiduna harami madulagi mama to miduna ki aidi masi yabangam loi aina lohongmadi hanubam do honglaga mala lohongni la handa hongba yagadra masu hanubada hongadamni haiduna harami madugi mapana sawdana mama dra khopang tharami madura hura mangkal dun haraki
ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯊꯣꯠ ꯅꯧꯈ꯭ꯔꯕ ꯈꯖꯥꯏ ꯑꯁꯤꯗ ꯆꯨꯞꯀꯗꯕꯗ ꯈꯨꯄꯥꯛꯅ ꯊꯥꯏꯗꯣ ꯀꯩꯒꯤꯅꯣ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯑꯪꯀꯜ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯃꯈꯣꯏ ꯃꯁꯦꯟ ꯐꯝꯃꯤꯟꯅꯔꯗꯨꯅ ꯋꯥꯈꯜ ꯁꯦꯔꯥꯟ-ꯇꯨꯔꯥꯟ ꯈꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯑꯪꯀꯜ ꯑꯗꯨꯅ ꯐꯨꯖꯕ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯊꯦꯡꯉꯤꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ACP J ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯣ ꯄꯥꯔꯀꯤꯡ ꯇꯧꯔꯝꯒꯅꯨ ꯕꯕꯥ ꯊꯣꯛꯂꯛꯑꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯅꯣ ꯍꯥꯏꯗꯨꯅ ACP ꯗꯨꯒꯤ ꯃꯃꯥꯟꯅꯕ ꯁꯤꯇꯥꯔꯥꯝꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ACP ꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯐꯣꯟ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯪꯀꯜ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ACP ꯗꯨꯅ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕ ꯑꯪꯀꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯌꯦꯞꯈꯤꯔꯝꯃꯤ ꯁꯤꯇꯥꯔꯥꯝꯅ ꯉꯁꯤ ꯔꯕꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯗ꯭ꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯗꯨꯅ ꯆꯠꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ACP ꯗꯨꯅ ꯑꯩꯒꯤ ꯊꯕꯛ ꯈꯤꯇꯪ ꯂꯩꯔꯦ ꯑꯩ ꯐ꯭ꯂꯥꯏꯠꯀꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯝꯃꯤ ꯔꯕꯤꯁꯨ ACP ꯗꯨꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗ ACP ꯗꯨꯅ ꯑꯩꯒꯤ ꯐꯣꯟꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯐꯣꯟ ꯑꯗꯨ ꯀꯅꯥꯅ ꯄꯥꯏꯔꯝꯒꯅꯤ ꯈꯪꯉꯤ ꯑꯩ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯍꯨꯔꯥꯟꯕ ꯑꯪꯀꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯐꯣꯟ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ ꯔꯕꯤꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯄ ꯃꯇꯝꯗ ACP ꯑꯗꯨꯒꯤ ꯒꯥꯔꯤ ꯑꯗꯨ ꯕꯣꯝꯅ ꯄꯣꯈꯥꯏꯈꯤꯔꯝꯃꯤ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯅ ꯃꯍꯥꯛꯀꯤ ꯃꯤ ꯈꯔꯒ ꯂꯥꯛꯇꯨꯅ ꯔꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯨꯔꯇꯤꯅ ꯔꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯍꯥꯛꯅ ꯂꯁꯤꯡ ꯁꯨꯡꯐꯝ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ ꯂꯁꯤꯡ ꯁꯨꯡꯐꯝ ꯑꯗꯨꯗ ꯄꯔꯗꯥ ꯀꯌꯥ ꯈꯜꯂꯤ ꯃꯐꯝꯗꯨꯗ ꯂꯁꯤꯡ ꯁꯨꯡꯉꯤꯕ ꯃꯤꯗꯨꯗ ꯍꯥꯏꯗꯣꯛ ꯇꯥꯔꯒ ꯅꯪ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯨꯔꯇꯤ ꯑꯗꯨ ꯄꯔꯗꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯠꯂꯝꯃꯤ ꯔꯕꯤꯅ ꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯁꯤꯡ ꯁꯨꯡꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯄꯔꯗꯥ ꯑꯃꯒꯤ ꯃꯔꯨꯝꯗ ꯌꯦꯡꯕꯗꯨ ꯎꯕ ꯃꯇꯝꯗ ꯔꯕꯤꯅ ꯄꯔꯗꯥ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯜꯂꯗꯨꯅ ꯄꯔꯗꯥ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈꯣꯡꯁꯤꯡ ꯑꯗꯨ ꯎꯕ ꯐꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯄꯔꯗꯥꯒ ꯀꯣꯟꯅꯅ ꯔꯕꯤꯅ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯀꯤꯟꯅ ꯊꯤꯟꯗꯨꯅ ꯄꯥꯏꯊꯣꯛꯍꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯕꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯇꯝꯊꯤꯅ ꯐꯨꯅꯔꯝꯃꯤ ꯔꯕꯤꯒ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯇꯝꯊꯤꯅ ꯐꯨꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯒꯤ ꯇꯟꯖꯥ ꯂꯧꯔꯗꯨꯅ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯅ ꯔꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯀꯠꯂꯒ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯔꯕꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯃꯍꯥꯛꯅ ꯇꯌꯥꯔ ꯐꯨꯐꯝ ꯑꯃꯗꯒꯤ ꯊꯥꯡ ꯑꯃ ꯂꯧꯔꯗꯨꯅ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯒꯤ ꯒꯥꯔꯤꯒꯤ ꯆꯀꯥ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯌꯥꯜꯂꯒ ꯒꯥꯔꯤꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯝꯃꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯉꯩ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯅ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯛꯂꯗꯨꯅ ꯔꯕꯤꯒꯤ ꯃꯄꯥꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯔꯕꯤꯒꯤ ꯃꯄꯥꯗꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯔꯕꯤꯅ ꯊꯥꯡꯅ ꯌꯥꯜꯂꯗꯨꯅ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯄꯥꯁꯤ ꯍꯤꯡꯉꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝꯅ ꯊꯨꯅ ꯄꯨ ꯇꯥꯔꯒꯗꯤ ꯍꯤꯡꯕꯁꯨ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯔꯕꯤ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯕꯨ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ACPꯁꯨ ꯂꯥꯛꯂꯝꯃꯤ ACPꯅ ꯔꯕꯤꯕꯨ ꯐꯥꯕ ꯂꯥꯛꯄꯅꯤ ꯃꯔꯝꯗꯤ ACP Jꯒꯤ ꯒꯥꯔꯤ ꯑꯗꯨ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯔꯤꯃꯣꯠꯀꯤ ꯇ꯭ꯔꯤꯒꯔ ꯑꯗꯣ ꯐꯣꯟ ꯑꯁꯤꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯐꯣꯟ ꯑꯗꯨ ꯅꯪꯅ ꯄꯥꯏꯈꯠꯂꯨꯕꯒꯤꯗꯃꯛꯇ ꯋꯥꯍꯪ ꯄꯥꯎꯍꯪ ꯈꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯅꯣꯏ ꯕꯕꯥꯁꯦ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯐꯖꯅ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ACP ꯗꯨꯅ ꯔꯕꯤꯕꯨ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯁꯛ ꯌꯥꯝꯅ ꯀꯦꯡꯕ ꯅꯨꯄꯥ ꯑꯃꯅ ꯔꯕꯤꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯔꯝꯃꯤ ACP ꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯔꯕꯤꯕꯨ ꯀꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ACP ꯗꯨꯅ ꯅꯈꯣꯏ ꯕꯕꯥ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯝꯕꯤꯗ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯑꯁꯦ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯑꯩ ACPꯅꯤ ꯑꯩꯒꯤ ꯁ꯭ꯇꯦꯁꯟꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯔꯦꯖꯤꯁꯇꯥꯔꯗ ꯀꯩ ꯍꯥꯏꯗꯨꯅ ꯏꯗꯨꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗ ACP ꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯒꯦꯔꯦꯟꯇꯤꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯔꯕꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯔꯥꯆꯤ ꯑꯗꯨ ꯎꯕ ꯐꯪꯈꯤꯗꯦ ꯃꯄꯥ ꯅꯣꯡꯃꯩ ꯄꯥꯟꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯂꯥꯛꯀꯠꯅꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯕꯤꯇꯨꯒꯤ ꯅꯨꯄꯤꯅ ꯔꯥꯖꯤꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯔꯕꯤ ꯀꯔꯤ ꯇꯧꯗꯨꯅꯣ ꯀꯗꯥꯏꯗꯕꯨ ꯊꯤꯗꯨꯅꯣ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯖꯔꯝꯃꯤ ꯃꯃꯥꯅ ꯀꯞꯄꯗꯨꯁꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ACP ꯁꯤꯇꯥꯔꯥꯝꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯕꯕꯥ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯅꯪꯒ ꯎꯅꯕ ꯄꯥꯝꯕꯅꯤ ꯃꯍꯥꯛꯀꯤ BP ꯑꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏꯗꯦ ꯑꯗꯨꯅ ꯅꯪ ꯐꯥꯕꯒꯤ ꯃꯇꯥꯡ ꯑꯁꯦ ꯄꯜꯂꯨꯅꯨ ꯔꯕꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯂꯨꯄꯥ 10,000 ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯌꯨꯝꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯔꯝꯒꯗꯕꯅꯤ ꯅꯃꯥꯁꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯒꯅꯤ ꯑꯗꯨꯒ ꯅꯆꯟꯅꯨꯄꯤꯗꯨꯁꯨ TV ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯒꯗꯕꯅꯤ ꯑꯁꯦꯡꯕ ꯂꯟ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨꯅꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯗꯨꯗꯒꯤ ꯂꯥꯛꯅ ꯍꯦꯟꯅ ꯐꯔꯤꯕꯁꯦ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄ ꯇ꯭ꯔꯦꯟ ꯑꯁꯦ ꯃꯍꯥꯛꯀꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯈꯥꯝꯗꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯅꯪꯅ ꯂꯨꯄꯥ ꯂꯥꯈ ꯇꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯒꯤ ꯂꯣꯖꯤꯛ ꯑꯁꯦ ꯀꯗꯥꯏꯗꯒꯤ ꯈꯜꯂꯨꯔꯤꯕꯅꯣ ꯕꯦꯡꯛ ꯑꯃꯠꯇꯅ ꯂꯨꯄꯥ 10,000ꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯑꯣꯜꯍꯟꯕ ꯉꯝꯗꯕꯅꯤ ꯃꯗꯨ ꯉꯝꯃꯝ ꯇꯥꯔꯗꯤ ꯉꯁꯤ ꯅꯄꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯔꯣꯏ ꯑꯗꯨꯃꯛ ꯍꯥꯃꯨ ꯇꯥꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯈꯟꯕ ꯃꯇꯝꯗ ꯅꯪ ꯑꯃꯁꯨꯡ ꯕꯤꯇꯨꯁꯦ ꯀꯔꯤꯝꯇ ꯈꯦꯠꯅꯗꯦ ꯅꯪꯅ ꯄꯥꯝꯕꯅ ꯂꯥꯈꯇ ꯄꯥꯝꯕꯅꯤ ꯃꯥꯅ ꯄꯥꯝꯕꯅ ꯀꯔꯣꯔꯗ ꯄꯥꯝꯕꯅꯤ ꯃꯁꯤꯡꯗ ꯈꯦꯠꯅ ꯇꯥꯔꯒꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯆꯞ ꯃꯥꯟꯅꯩ ꯈꯦꯠꯅꯕ ꯂꯩꯇꯦ ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯇꯥꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯨ ꯇꯥꯔꯗꯤ ꯌꯦꯡꯉꯨ ꯃꯃꯥꯡꯊꯛꯇ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯇꯥꯡꯀꯛ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨ ꯇꯥꯔꯗꯤ ꯅꯪ ꯀꯩꯗꯧꯒꯅꯤ
ꯃꯗꯨꯒꯤ ꯑꯁꯣꯏꯕꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯗꯨꯗꯩ ꯇꯝꯖꯔꯒ ꯑꯐꯕ ꯊꯕꯛ ꯇꯧꯗꯣꯔꯤꯕ꯭ꯔꯥ? ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯪꯂꯝꯃꯤ꯫ ꯃꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯇꯝ ꯑꯃꯗ ꯌꯨꯙꯤꯁꯊꯤꯔꯅ ꯖꯨꯋꯥ ꯁꯥꯟꯅꯕꯅꯤ, ꯃꯗꯨꯗ ꯀꯨꯔꯨꯛꯁꯦꯇ꯭ꯔꯒꯤ ꯂꯥꯟ ꯊꯣꯛꯈꯤꯕꯅꯤ꯫ ꯄꯩꯁꯥ ꯑꯃꯁꯨꯡ ꯖꯨꯍꯥꯅ ꯅꯪꯕꯨ ꯁꯤꯕꯒꯤ ꯂꯝꯕꯤꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ, ꯍꯥꯏꯕꯗꯤ ꯂꯣꯏꯅ ꯆꯨꯝꯍꯟꯒꯗꯕꯅꯤ꯫ ꯅꯪꯅ ꯃꯁꯤ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ, ꯑꯩꯅ ꯕꯦꯡ ꯑꯗꯨꯗ ꯑꯩꯒꯤ ꯂꯨꯄꯥ ꯂꯥꯈ 5 ꯂꯩ ꯍꯥꯏꯕꯒꯤ ꯅꯠꯇꯦ꯫ ꯃꯤ ꯀꯌꯥꯒꯤ ꯄꯩꯁꯥ ꯌꯥꯎꯔꯤꯕꯅꯤ, ꯗꯣꯛꯇꯔ, ꯏꯟꯖꯤꯅꯤꯌꯥꯔ, ꯑꯣꯖꯥ, ꯀ꯭ꯂꯥꯔꯛ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯒꯤ ꯄꯩꯁꯥꯅꯤ꯫ ꯃꯈꯣꯏꯅ ꯔꯤꯇꯥꯌꯔꯃꯦꯟꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯐꯖꯕ ꯁꯥꯗꯨꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯖꯔꯤꯕꯅꯤ, ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯑꯁꯥ ꯃꯌꯥꯝꯗꯨꯅꯤ ꯃꯍꯥꯛꯅ ꯍꯨꯔꯥꯟꯈꯤꯕꯁꯦ꯫ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨꯕꯨ ꯃꯪꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯜꯂꯒ ꯇꯧꯒꯗꯕꯅꯤ꯫ ꯆꯠꯂꯨ ꯑꯗꯨꯒ ꯀꯔꯣꯔ 1,500,000 ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯃꯗꯨꯀꯥꯟꯗꯨꯗ ꯅꯪꯅ ꯍꯥꯏꯒꯗꯕꯅꯤ, ꯅꯪꯒ ꯕꯤꯇꯨꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯦ꯫ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯕꯤꯅ ꯄꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯕꯤꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯤꯚꯤꯒꯤ ꯄꯥꯎꯗ MLA ꯋꯗꯔꯥꯖꯟ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯁꯤꯇꯥꯔꯥꯝ ꯑꯃꯁꯨꯡ ꯔꯕꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯇꯥꯔꯥꯝꯅ ꯍꯥꯏꯔꯛꯈꯤ, SCPꯒꯤ ꯃꯔꯗꯔ ꯀꯦꯁꯇꯒꯤꯅꯦ ꯑꯩꯅ ꯅꯪꯕꯨ ꯀꯟꯒꯅꯤ꯫ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ SCP ꯑꯗꯨꯗꯤ ꯍꯤꯡꯂꯤ꯫ ꯀꯔꯝꯅ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ SCP ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯣ ꯄꯥꯔꯛ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯦ ꯗꯦꯗ ꯕꯣꯗꯤ ꯑꯃꯈꯛꯇꯅꯤ, ꯃꯔꯝ ꯑꯗꯨꯅ SCP ꯑꯗꯣ ꯒꯥꯔꯤꯗꯨꯗ ꯇꯣꯡꯗꯦ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯁꯤꯔꯤꯕ ꯑꯗꯣ ꯗ꯭ꯔꯥꯏꯚꯔꯅꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯋꯗꯔꯥꯖꯟ ꯑꯗꯨꯗꯤ ꯉꯔꯥꯡꯅ ꯁꯤꯔꯕꯅꯤ, ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯤ ꯀꯩꯒꯤꯅꯣ? ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯁꯤꯒ SCPꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯤꯇꯥꯔꯥꯝꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯙꯝꯌꯥꯠꯇ ꯌꯧꯔꯛꯄ ꯃꯇꯝꯗ SCPꯗ ꯄꯩꯁꯥꯗꯣ ꯃꯐꯝꯗꯨꯗ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯁꯥꯃꯤꯟ ꯑꯃ ꯐꯪꯉꯝꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ SCP ꯑꯗꯨꯗ ꯂꯨꯄꯥ 1,000 ꯄꯥꯏꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯋꯤꯟꯁꯤꯜ ꯑꯗꯨꯅ ꯅꯞꯈꯤꯕ ꯑꯗꯨꯅꯤ꯫ ꯔꯕꯤꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯆꯨꯝ ꯇꯥꯔꯒꯗꯤ SCPꯗꯣ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛ ꯙꯝꯌꯥꯠꯇ ꯂꯥꯛꯇꯨꯅ ꯄꯩꯁꯥꯗꯣ ꯊꯤꯕ ꯂꯥꯛꯂꯝꯒꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯄꯩꯁꯥꯗꯨꯁꯨ ꯊꯦꯡꯅꯔꯝꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ SCP ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯋꯗꯔꯥꯖꯟꯒ ꯁꯣꯏꯗꯅ ꯎꯅꯔꯝꯒꯅꯤ꯫ ꯁꯤꯟ ꯑꯗꯨꯗ ꯋꯗꯔꯥꯖꯟꯅ ꯍꯥꯏꯔꯝꯃꯤ, ꯕꯤꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯑꯁꯤ ꯐꯖꯅ ꯌꯦꯟꯊꯣꯛꯅꯁꯤ꯫ ꯃꯗ SCP ꯑꯗꯨꯅ ꯕꯤꯇꯨꯗꯨꯗꯤ ꯁꯤꯔꯒ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯇꯣꯔꯤꯕꯁꯦ, ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ, ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯣ ꯕꯤꯇꯨꯅ ꯖꯦꯜꯗꯒꯤ ꯆꯦꯟꯈꯤꯕꯗꯒꯤ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯈꯤꯕꯅꯤ꯫ SCP ꯑꯃꯁꯨꯡ ꯋꯗꯔꯥꯖꯟꯒꯤ ꯃꯔꯝꯗ ꯕꯤꯇꯨꯅ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤ, ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯋꯗꯔꯥꯖꯟ ꯑꯗꯨ ꯍꯥꯠꯂꯤꯕꯗꯣ꯫ ꯁꯤꯇꯥꯔꯥꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯍꯥꯛꯅ SCPꯗꯣ ꯊꯥꯗꯣꯛꯂꯤꯕꯗꯨꯅ ꯀꯔꯤꯒꯤ? SCP ꯑꯗꯨꯅꯅꯦ ꯄꯩꯁꯥꯗꯨꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤ, ꯃꯔꯝ ꯑꯗꯨꯅꯅꯤ ꯕꯤꯇꯨꯅ ꯃꯁꯤꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤꯡꯁꯦ꯫ ꯁꯤꯟ ꯑꯃꯗꯅ ꯕꯤꯇꯨ ꯑꯃꯁꯨꯡ SCPꯗꯨꯒ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯠꯂꯤ꯫ SCP ꯁꯤꯕꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯕꯤꯇꯨꯅ ꯁꯤꯟꯕꯅꯤ, ꯑꯗꯨꯒ ꯕꯤꯇꯨꯒꯤ ꯒꯥꯔꯤꯗꯨꯗ ꯕꯣꯝ ꯄꯣꯈꯥꯏꯔꯝꯗꯥꯏꯗ SCPꯗꯨ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯔꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯈꯪꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯕꯤꯇꯨ ꯑꯃꯁꯨꯡ ꯋꯗꯔꯥꯖꯟ ꯑꯁꯦ ꯄꯨꯜꯂꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯀꯔꯝꯅ ꯈꯪꯉꯤꯕꯅꯣ? ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯈꯜꯂꯤ ꯑꯁꯤꯒꯨꯝꯅ ꯕꯤꯇꯨꯁꯨ ꯈꯟꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯨꯡ 9 ꯉꯟꯈꯠꯅ ꯈꯜꯂꯤ꯫ ꯃꯗꯨ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯣꯏꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯔꯥꯖꯤꯗꯨꯁꯨ ꯀꯤꯗꯅꯦꯞ ꯇꯧꯈꯤꯔꯣꯏꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯁꯨ ꯂꯣꯛꯑꯞꯇ ꯊꯝꯃꯝꯃꯣꯏꯗꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯕꯨ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ꯫ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯇꯨꯅ ꯔꯕꯤꯅ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯗꯨꯕꯨ ꯐꯥꯈꯤ, ꯑꯗꯨꯒ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯟ ꯑꯃꯗꯅ SCP ꯑꯗꯨꯅ ꯋꯦꯌꯔ ꯍꯥꯎꯁ ꯑꯃꯗ ꯕꯤꯇꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯦꯡ ꯈꯨꯄꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯔꯣꯔ 1,500,000 ꯑꯗꯨ ꯃꯊꯛꯇ ꯄꯨꯡꯈꯠꯇꯨꯅ ꯊꯝꯃꯝꯃꯤ꯫ ꯃꯗ SCP ꯑꯗꯨꯅ ꯄꯩꯁꯥꯗꯨꯒꯤ ꯃꯈꯥꯗ ꯂꯦꯞꯂꯗꯨꯅ ꯑꯩꯒꯤ ꯄꯩꯁꯥ ꯇꯪꯈꯥꯏ ꯑꯁꯦ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗ ꯕꯤꯇꯨꯅ ꯄꯨꯡꯈꯠꯂꯤꯕ ꯊꯧꯔꯤꯗꯨꯕꯨ ꯀꯛꯊꯠꯂꯗꯨꯅ ꯄꯩꯁꯥ ꯑꯗꯨꯅ SCP ꯑꯗꯨꯕꯨ ꯅꯟꯗꯨꯅ ꯍꯥꯠꯍꯟꯈꯤ꯫ ꯕꯤꯇꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯈꯤ, ꯄꯩꯁꯥ ꯄꯨꯖꯧ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯕ ꯉꯝꯗꯗꯅ ꯁꯤꯖꯈ꯭ꯔꯦꯗꯅ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤꯁꯦ ꯄꯩꯁꯥ ꯍꯨꯔꯥꯟꯕꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯄꯨꯔꯒ ꯆꯠꯄꯁꯤꯅꯤ ꯂꯨꯔꯤꯕꯁꯦ꯫ SCP ꯑꯗꯨꯅ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯇ꯭ꯔꯦꯚꯦꯜ ꯃꯨꯔꯇꯤ ꯑꯗꯨꯗꯤ ꯄꯨꯡꯗꯣꯏ ꯇꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯕꯤꯅ ꯕꯤꯇꯨꯗ ꯐꯣꯟ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯨꯔꯇꯤꯅ ꯕꯤꯇꯨꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯇꯥꯏꯃꯤꯡ ꯑꯁꯤꯗ ꯀꯩꯒꯤ ꯐꯣꯟ ꯇꯧꯔꯛꯂꯤꯅꯣ ꯃꯁꯤꯒꯤ ꯃꯨꯔꯇꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯗ ꯕꯤꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯃꯨꯔꯇꯤ ꯅꯠꯇꯦ꯫ ꯕꯤꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ, ꯒꯥꯔꯤ ꯀꯟꯇꯦꯅꯔ 3 ꯄꯨꯔꯛꯎ, ꯑꯗꯨꯒ ꯄꯩꯁꯥꯁꯤꯡꯗꯣ ꯀꯟꯇꯦꯅꯔ ꯑꯃꯗ ꯄꯨꯟꯅ ꯍꯥꯞꯀꯗꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯔꯝꯕ ꯀꯟꯇꯦꯅꯔꯗ ꯄꯩꯁꯥ ꯌꯥꯎꯔꯤꯕꯅꯣ ꯈꯜꯂꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯍꯤꯊꯥꯡꯐꯝꯗ ꯌꯧꯔꯗꯨꯅ ꯍꯤꯊꯥꯡꯐꯝꯗ ꯄꯩꯁꯥꯗꯨ ꯖꯍꯥꯖꯇ ꯍꯥꯞꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯕꯤꯇꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯐꯥꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯤꯇꯨꯒꯤ ꯃꯤꯗꯨꯅ ꯅꯪꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗ ꯕꯤꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯇꯨꯇꯨꯀꯣꯔꯤꯟ ꯍꯥꯏꯕ ꯏꯌꯥꯔꯄꯣꯔꯠ ꯑꯃ ꯂꯩ, ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩ ꯁ꯭ꯔꯤꯂꯪꯀꯥꯗ ꯂꯥꯛꯀꯅꯤ, ꯅꯈꯣꯏꯅ ꯖꯍꯥꯖꯇ ꯂꯥꯛꯎ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗꯤ ꯗꯦꯕꯤꯌꯥꯅꯤꯅ ꯇꯧꯖꯔꯖꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯕꯤꯌꯥꯅꯤ ꯍꯥꯏꯔꯤꯁꯤ ꯕꯤꯇꯨꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ꯫
ꯕꯥꯜꯃꯤꯀꯤꯅ ꯍꯥꯏꯈꯤ ꯐꯣꯟ ꯈꯤꯡꯉꯤꯕ ꯖꯒꯥꯗꯣ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯦꯔꯤꯌꯥ ꯑꯃꯗꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯐꯣꯟ ꯄꯥꯏꯈꯠꯇꯔꯒꯗꯤ ꯃꯐꯝ ꯗꯥꯏꯔꯦꯛ ꯈꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯒꯤ ꯆꯠꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯇꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯔꯕꯤꯅ ꯍꯦꯂꯤꯀꯣꯞꯇꯔ ꯁꯤꯖꯤꯟꯅꯔꯒ ꯆꯠꯁꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯤ ꯀꯗꯥꯏ ꯂꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯌꯥꯅꯨꯄꯥꯗ ꯄꯥꯏꯂꯣꯠꯅꯦ ꯇꯥꯏ ꯃꯉꯣꯟꯗꯒꯤ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯔꯕꯤꯅ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯔꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯃꯌꯥꯅꯨꯄꯥꯗꯨꯁꯨ ꯌꯥꯈꯤꯔꯝꯃꯤ ꯔꯕꯤꯅ ꯐꯨꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯗꯒꯤ ꯃꯍꯥꯛꯅ ꯃꯀꯨꯕꯣꯛ ꯑꯗꯨꯗ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯃꯔꯤꯇ ꯂꯩꯅꯗ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯋꯥꯏꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯔꯥꯝ ꯑꯗꯨ ꯌꯥꯝ ꯁꯥꯎꯖꯔꯝꯃꯤ ꯀꯟꯇꯦꯅꯔꯁꯤꯡ ꯑꯗꯨꯕꯨ ꯙꯅꯨꯁ ꯀꯣꯇꯤꯅ ꯊꯧꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯃꯈꯣꯏꯅ ꯀꯟꯇꯦꯅꯔꯁꯤꯡ ꯑꯗꯨ ꯀꯔꯝꯅ ꯊꯤꯗꯨꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯗꯤ ꯀꯟꯇꯦꯅꯔꯗ ꯄꯨꯕ ꯅꯠꯇꯅ ꯑꯇꯣꯞꯄꯗꯗꯤ ꯄꯨꯔꯔꯣꯏ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯊꯤꯗꯨꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯦꯔꯤꯌꯥꯗꯒꯤꯅ ꯍꯤꯊꯥꯡꯐꯝ ꯇꯝꯅ ꯆꯠꯄ ꯀꯟꯇꯦꯅꯔꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯟꯇꯦꯅꯔ 3ꯗꯤ ꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯃꯁꯤꯗ ꯀꯔꯝꯕꯗ ꯌꯥꯎꯗꯨꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯄꯩꯁꯥꯗꯨ ꯌꯥꯝꯕꯅꯤꯅꯅꯦ ꯒꯥꯔꯤꯗꯨ ꯂꯨꯝꯃꯝꯒꯅꯤ ꯇꯌꯥꯔꯗꯨ ꯄꯦꯠꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯂꯝꯕꯤꯗ ꯈꯥꯝꯂꯗꯨꯅ ꯃꯤ ꯑꯃꯒꯤ ꯒꯥꯔꯤ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏꯅ ꯀꯟꯇꯦꯅꯔꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯈꯤ ꯀꯟꯇꯦꯅꯔ ꯊꯧꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯙꯅꯨꯁ ꯀꯣꯇꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯁꯣꯏꯗꯅ ꯄꯩꯁꯥ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯍꯥꯏꯔꯝꯃꯤ ꯙꯅꯨꯁ ꯀꯣꯇꯤ ꯑꯁꯤ ꯒꯥꯔꯤ ꯊꯧꯅ ꯔꯦꯗꯤꯑꯣ ꯇꯥꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯃꯃꯥꯡꯊꯛꯇ ꯕꯦꯡꯀꯤ ꯂꯨꯠ ꯇꯧꯕ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯔꯦꯗꯤꯑꯣ ꯇꯥꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯔꯕꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯙꯅꯨꯁꯀꯤ ꯂꯝꯕꯤꯗ ꯑꯄꯟꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯔꯕꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯐꯣꯟ ꯇꯧꯗꯨꯅ ꯙꯅꯨꯁꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯐꯥꯏꯅꯦꯜ ꯕꯦꯜꯗꯣ ꯈꯤꯡꯆꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯥꯏꯅꯦꯜ ꯕꯦꯜ ꯑꯗꯨ ꯈꯤꯡꯉꯕꯅꯤꯅ ꯁꯨꯇꯤ ꯊꯥꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯒꯥꯔꯤꯗꯨ ꯊꯧꯕ ꯌꯥꯗꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯑꯃꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯅꯪꯅ ꯊꯛꯂꯤꯕ ꯆꯥ ꯑꯗꯣ ꯃꯨꯍꯝꯃꯗꯀꯤ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯗꯨꯅ ꯈꯟꯅꯕ ꯍꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯤꯟꯗꯨꯒ ꯃꯨꯁꯂꯤꯝꯒ ꯈꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯟꯅꯔꯛꯈꯤ ꯃꯗꯨꯒꯤ ꯒꯥꯔꯤꯗꯨ ꯊꯧꯕ ꯌꯥꯗꯗꯨꯅ ꯑꯣꯚꯔ ꯕ꯭रिꯖ ꯃꯊꯛꯇ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ ꯔꯕꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯐꯣꯟ ꯇꯧꯔꯛꯂꯗꯨꯅ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗ ꯃꯃꯥꯟꯅꯕꯗꯨꯅ ꯔꯦꯗꯤꯑꯣ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯕꯤꯅ ꯍꯥꯏꯔꯛꯏ ꯇ꯭ꯔꯥꯐꯤꯛ ꯑꯞꯗꯦꯠ ꯇꯧꯕ ꯃꯇꯝꯗ ꯄꯣꯠ ꯆꯠꯂꯤꯕ ꯐ꯭ꯂꯥꯏꯑꯣꯚꯔꯗꯨꯗꯅꯦ ꯇ꯭ꯔꯥꯐꯤꯛ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯡꯉꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯍꯥꯏꯍꯜꯂꯝꯃꯤ ꯙꯅꯨꯁꯇꯤ ꯔꯦꯗꯤꯑꯣ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯇ꯭ꯔꯥꯐꯤꯛ ꯑꯞꯗꯦꯠ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗꯨ ꯆꯤꯜꯂꯦ ꯍꯥꯏꯕꯅꯤꯅ ꯃꯍꯥꯛ ꯒꯥꯔꯤꯗꯨ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯂꯥꯛꯈꯤ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ ꯒꯥꯔꯤꯒꯤ ꯁ꯭ꯇꯤꯌꯔꯤꯡ ꯑꯗꯣ ꯙꯅꯨꯁꯅ ꯄꯥꯏ ꯇꯥꯔꯁꯨ ꯊꯧꯕꯗꯤ ꯑꯩꯅ ꯊꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯄꯩꯁꯥ ꯍꯨꯔꯥꯟꯈꯤꯕ ꯕꯦꯡꯛ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯍꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯃꯥꯡꯕꯒꯤ ꯙꯔꯅꯥ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ ꯄꯩꯁꯥ ꯑꯗꯣ ꯌꯧꯒꯗꯕ ꯃꯐꯝ ꯑꯁꯦꯡꯕꯗ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯍꯔꯥꯎꯖꯔꯝꯃꯤ ꯀꯟꯇꯦꯅꯔ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯈꯥꯝꯕꯗꯨꯗ ꯃꯐꯝ ꯌꯧꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯇꯣꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯊꯣꯔꯛꯈꯤ ꯄꯩꯁꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯅꯤ ꯃꯁꯤꯒꯤ ꯄꯩꯁꯥꯁꯦ ꯍꯥꯏꯗꯨꯅ ꯙꯅꯨꯁ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯕꯨ ꯇꯞ ꯇꯥꯡꯒꯤ ꯐꯨꯔꯝꯃꯤ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ ꯄꯩꯁꯥꯁꯦ ꯃꯍꯥꯛꯅ ꯂꯩꯒꯗꯕ ꯃꯐꯝꯗ ꯌꯧꯔꯕꯅꯤ ꯅꯪ ꯁꯤꯀꯤ ꯑꯃꯇ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯁꯤꯇꯥꯔꯥꯝꯅ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯔꯕꯤꯅ ꯍꯥꯏꯔꯛꯏ ꯕꯤꯇꯨꯗꯨ ꯄꯣꯠꯂꯣꯝꯗ ꯆꯠꯇꯣꯔꯤꯕꯅꯤꯅ ꯑꯩ ꯄꯣꯔꯠꯇ ꯆꯠꯀꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ SCP ꯑꯗꯨꯅ ꯄꯥꯏꯂꯣꯠ ꯑꯗꯨꯗ ꯄꯣꯠꯂꯣꯝꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯃꯁꯤ ꯑꯣꯛꯇꯣ ꯅꯠꯇꯦ ꯆꯠꯂꯨ ꯍꯥꯏꯕ ꯃꯥꯏꯀꯩꯗ ꯄꯪꯆꯠꯇ ꯆꯠꯀꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ SCP ꯑꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯃꯍꯥꯛꯄꯨ ꯄꯣꯠꯂꯣꯝꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ ꯄꯣꯔꯠꯇ ꯕꯤꯇꯨꯒꯤ ꯃꯤꯁꯤꯡꯅ ꯒꯥꯔꯤꯗꯨ ꯌꯧꯔꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯕꯤꯇꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯙꯅꯨꯁꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯍꯥꯛ ꯍꯥꯊꯨ ꯄꯣꯔꯠ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯄꯣꯔꯠꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯔꯕꯤꯅ ꯕꯤꯇꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯌꯣꯠꯀꯤ ꯋꯥꯌꯔ ꯑꯃ ꯇꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯇꯨꯁꯨ ꯔꯕꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯔꯛꯈꯤ ꯑꯗꯨꯕꯨ ꯇꯔꯥ ꯑꯗꯨꯅ ꯄꯜꯂꯗꯨꯅ ꯒꯥꯔꯤꯗꯨ ꯂꯣꯡꯈꯥꯛ ꯂꯣꯡꯈꯤ ꯑꯗꯨꯒ ꯃꯊꯛꯇ ꯌꯥꯜꯂꯗꯨꯅ ꯂꯩꯈꯤ ꯔꯕꯤ ꯑꯃꯁꯨꯡ ꯕꯤꯇꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯐꯨꯅꯔꯝꯃꯤ ꯕꯤꯇꯨꯒꯤ ꯃꯤꯁꯤꯡꯅ ꯔꯕꯤꯕꯨ ꯃꯊꯛꯇꯒꯤ ꯂꯧꯊꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯤ ꯂꯪꯂꯝꯃꯤ ꯑꯗꯨꯕꯨ ꯊꯧꯔꯤ ꯑꯗꯨ ꯂꯥꯝ ꯐꯪꯂꯝꯗꯦ ꯑꯁꯨꯝ ꯔꯕꯤꯅ ꯕꯤꯇꯨꯒꯤ ꯃꯤꯁꯤꯡꯗꯨ ꯐꯨꯔꯝꯃꯤ ꯊꯧꯔꯤ ꯑꯗꯨ ꯂꯥꯝꯗꯅ ꯕꯤꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯀꯤꯁꯜꯂꯗꯨꯅ ꯀꯨꯝꯊꯒꯦ ꯇꯧꯕ ꯃꯇꯝꯗ ꯔꯕꯤꯅ ꯊꯧꯔꯤꯗꯨꯁꯨ ꯊꯥꯡꯅ ꯀꯛꯊꯠꯂꯝꯃꯤ ꯕꯤꯇꯨꯕꯨ ꯀꯟꯒꯦ ꯇꯧꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯔꯕꯤꯅ ꯂꯣꯏꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯕꯤꯇꯨꯒꯤ ꯒꯥꯔꯤ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯔꯕꯤꯅ ꯊꯥꯗꯔꯛꯈꯤ ꯒꯥꯔꯤꯗꯨꯗꯒꯤ ꯕꯤꯇꯨ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈꯤꯔꯝꯃꯤ ꯕꯤꯇꯨꯅ ꯕꯣꯔꯥ ꯀꯣꯠꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯔꯕꯤꯒ ꯃꯕꯥꯅꯤ ꯐꯨꯅꯔꯝꯃꯤ ꯑꯗꯨꯒ ꯕꯤꯇꯨꯒꯤ ꯃꯈꯣꯡꯗ ꯃꯗꯨꯅ ꯊꯤꯜꯂꯝꯃꯤ ꯔꯕꯤꯅ ꯂꯥꯝꯃꯒ ꯕꯤꯇꯨꯗꯨꯕꯨ ꯀꯥꯎꯔꯝꯃꯤ ꯑꯗꯨꯒ ꯕꯤꯇꯨ ꯑꯗꯨꯃꯛ ꯍꯥꯠꯇ ꯇꯥꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯐꯨꯅꯔꯝꯃꯤ ꯑꯗꯨꯒ ꯕꯤꯇꯨ ꯑꯗꯨ ꯁꯣꯔ ꯐꯨꯜꯂꯛꯈꯤ ꯃꯍꯥꯛꯁꯤ ꯑꯦꯁꯇꯃꯥꯒꯤ ꯄꯦꯁꯦꯟꯅꯤ ꯃꯍꯥꯛ ꯏꯟꯍꯦꯂꯔ ꯁꯤꯖꯤꯟꯅꯔꯝꯃꯤ ꯔꯕꯤꯅꯁꯨ ꯏꯟꯍꯦꯂꯔ ꯁꯤꯖꯤꯟꯅꯕꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯑꯁꯇꯃꯥꯁꯨ ꯅꯥꯔꯦ ꯃꯥꯜꯂꯦꯅꯦ ꯃꯗꯒꯤ ꯕꯤꯇꯨꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯕꯤꯇꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯍꯣꯡꯗꯕꯅꯤ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯁꯤꯡꯁꯤꯗꯤꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯗꯣ ꯐꯣꯟ ꯇꯥꯟꯅꯕ ꯉꯥꯛꯇꯅꯤ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯕꯤꯇꯨꯒꯤ ꯃꯤ ꯑꯃꯅ
Rabi maning no mai pai du chen sela pumatam da Rabi na no mai du mulaga lok chinga du na mi du no mai kap tu hat khirami Rabi ma to du pumatam da bitu tu ki du na ai bu ngak piu nang tawning ma tawro hai du na mahak mathana gyan ta da bida kucha cha khirami Rabi na bitu gi makhong no mai na kap lami bitu na Rabi da ai bu hat kano ai bu thadok piu nangi na chana pikai le beno do ai hai gi hai du na harami madara Rabi na har kanu yare madu ha su ta kawite madi bitu do sawga ai wona sawla kanu ngasi gi numidang gi yan han ba mahom se lai gan ba matam da ne nangi na chana pi do hat ka da bani Rabi na no mai na ma du na halang ro yare hai du na haraki mada bitu na nang ngaw ra hai du na harami Rabi na bitu bu tam sine mu phurami madagi bitu na haraki malaw no pa siri na sawbagi hak phau lai tra brai se ma jina gi na chana pi ni khita su khan thau ya dra hai du na wa kap tu na haraki madu Rabi na darkar u de hai du na harami ma chana ga pomina da ba na chana pi ra hai du na hanglami madana te ai se kok ra chai ai se kok chalak ta ga di mi ta len ma tha di tanja du de SCP tu sulak lami SCP du ba matam da ai bu kan biu hai du na bitu na koi law lo jarami bitu na ma khutin thora du na ai bu pha biu hai du na harami ma de SCP du di handcuff porte hai du na harami masinu pa sa ngaw ni ai bu kai gumbam na pullaga pu biru ai bu soida happy khrani hai du na pakatun hai jarami Rabi na ki masigi amor pa sibu jel la thama kai kan du no nonga laga na mahak pu phiron bi gani mathang da oble mu pija ni hawai mu pija gani nga mu pija gani gowa mengi ba sha da ni mahana nonga dri pise wahai ta matan na bituna ai di visitor ni hai du na haraki SCP du na haraki mahak bu hat kanu na ta di nang ta sa ta ni madara Rabi na haraki ma ki body se phangadi ta ga da ba ta sa ni du bu phangoi nga na ma sha ja khijani masigi matang chida khoi ni na kana bu khangi ke wahai du ta ba matam da pilot adu na ma khoi na puni yang lami pilot adu na ai di hoji phaw bu oi da ba wangang tri hai du na harami madara Rabi na ma su hala loi hai du na haraki madara Rabi na SCP du ra ki nangi na chana pi gi da mutta masida hena phabanu pam thiraki masi hai du na Rabi na bitu bu no mai na kaam na bu khon na rami SCP Sitaram na Rabi bu kham tol aduna mahak bu hat pa matam na wona medal am ta phang ga da blante nang se ai gi chana pa gum bani nangi chakri du tolo yare mahak bu hat keno hai du na them na me nongoi du lang thoko hai du na swarami madara Rabi du na nongoi du lang thoklami du ka mang tung thok tu na chalami masugumba phatta bagi di ain lebra ako gi di leitabra hai du na mahak mathana saujarami tanja adra bitu na tari bu nongoi du khula du na mangona kap ke ta bu matam da SCP Sitaram na bitu da nongoi du hanjan kap tu na hat khirami mong adu bu matam da Rabi na harau jarami aduga hausi cha na ngono na medal phangani hai du na harami mada SCP du na haraki aina mahak bu hat ta tara gadi ma nang bu hat turibani Rabi na haraki ma lai bu hat panga moi maram di nongoi du na maru yauti Sitaram na hari adu di puno ma se na seli batare na drama sanali bani ne mada Rabi na haraki ai adu mai to du tara gadi ma bu halaga ina kada bu jel ta chang diba Rabi asum to dana mahana mahaki machan bi bu kan balak lami aduga SCP du na haraki helicopter gi makhon ta ba matam da bitu gi girlfriend do khangwai mahak mala panguni hai du na Rabi na harami Devyani na mahaki machan bi du bu mi yam na silaba jaga am du pu du lak labi madu dai di mi yam na chin bagi tan cha lor du na Rabi na mi mata thenga mi aduga Devyani da lagna ba sa halami tanja du gi distraction adu da Rabi na mahaki machan bi du bu putok la du na Devyani na kon nu chaliba mahaki machan bi du lok tholaga SCP du bu kol halami aduga SCP da hawai maru khara pai du la hai du na so harami machan pi na mapung da mahak pu kan ba thena lai hai du na yam na warau jarami Devyani na mahal kon na chaliba do SCP ni khang pu matam da gi di nomoi na namami SCP du yam ki jarami mahal na Rabi bu koi law law ki Rabi na nang na puri ba hawai du na mahak mamai da thawai du na haraki madure mahak ki makut pai ba nomoi du mul lo hai du na haki nomoi du mul ba matam da mahak se yam kalli ni hai du na harami Rabi na mangona kin na thilu hai du na haraki kin na thimba matam da na pi du laiba makha da tanami SCP du na haraki ai ate lai ne nang na chana pi jam phom se lai gi ne che kamai na khangi bno bituna hai du di hai du na Rabi na haraki bituna hai ki ba wai lam asigi ihan han balai da se henga la matam da nang na chana pi hat ke ne hai bani na mafam asida kwai di ihan han ngandru balai da se light house ne maram du mafam asida thi balak li bani hai du na harami Sitaram na ki su yam tension le ba matam sida nang di du mai na kamai na bu khalu ri bno madara Rabi na haraki exam ki question ge sa di mi khudam pi ne ge du bu punsigi exam gi answer pi bangam mi do hero ni pumla wa silo silaba matung da Rabi interview chatu gi sem sa dun lemi mapana nang interview chatu ri bu tha da kya pi ni ha ke palisi kumga pi ni ha na Rabi ni khumami aru ta ga di nang lupa la amri kam kan tan bangam driba madam achara pan haraki tha mari da aduga pung ani da lupa la ma tan ga ni dun kam to pa madu to ta ri da sa ta ni ha dun ma chana pa dun ha pa matam da nang homework yam na phajana tawre chatlo Rabi na tholop matam da nga amasu mayum da gi khanara duna lupa lising manga chane lupa lising yakai shadu ne ha duna tholok lami
ꯃꯗ ꯔꯕꯤꯅ ꯊꯦꯡꯅꯔꯗꯨꯅ ꯂꯨꯄꯥ 5,000 ꯐꯪꯉꯕ ꯌꯥꯝ ꯊꯨꯅ ꯄꯤꯊꯣꯛꯁꯨ ꯆꯠꯂꯨ ꯃꯁꯤ ꯄꯩꯁꯥ ꯅꯠꯇꯦ ꯂꯤꯟꯅꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯅꯉꯣꯟꯗ ꯃꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯂꯨꯄꯥ 100 ꯂꯧꯔꯒꯅꯦ ꯅꯨꯃꯤꯗꯥꯡꯗ ꯐꯤꯂꯝ ꯌꯦꯡꯉꯨꯁꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏꯊꯣꯛꯎ ꯃꯁꯨꯝ ꯇꯧꯗꯨꯅ ꯔꯕꯤ ꯕꯁ ꯁ꯭ꯇꯣꯞꯇ ꯕꯁ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯄꯥꯔꯇꯤ ꯃꯈꯥꯒꯤ ꯄꯥꯔꯠꯇ ꯊꯦꯡꯅꯕꯤꯔꯛꯀꯅꯤ ꯃꯈꯥ ꯇꯥꯕ ꯄꯥꯔꯠꯁꯤ ꯃꯤꯅꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯃꯛꯇꯕꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯑꯊꯤ ꯑꯊꯤꯕ ꯀꯃꯦꯟꯠꯁꯨ ꯈꯔ ꯍꯥꯏꯕꯤꯔꯛꯎ ꯇꯥꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯤ